mayambu ikoknona khurumjari ngasisu mayamgi ngahak pathanabagidamakta Manipuri horror story amamuk puduna laksari horror story asigi mamingna ahingda saphongbi wari asina hingliba amadi laikhidraba kanagumbi amataga marinajati aibana wakana sagatjaraga tabiriba singi ngahak pathanabagidamakta semjaba warini haujik mayamdu khudol tamjari Manipuri horror story ahingda saphongbi ahingi matamni yum aduda leiriba makhoi mari haibati nupa ama nupi ama makhoi macha ani punna makhoi mari ado yum adu thadok lamnaga chakhinabagidamakta mapot masai punamak yomsilab matung solon sallamnaga makhoi para tholakhi matam aduda yum adugi ahal loiriba nupa aduna hai chalu yum masida kuina leiba yaba nati amaibana hairakkhibagi matungina aikoi ahing nasti chalojabadi mathangki ahing lek langthokibada aikoi yum masida adubak thawai thargadabani hairakkhibani aduna aikoi चलो पाया तबरी चलो ने असम न मखोई सिंगदो गम लाक्लगा खामदुना लेरिबा गाड़ी अदुदा पोनतै पुनमक हापलबगी तुंगदा मखोय अदो गाड़ी थौदुना सटखी मता वासम तौदुना युम अदुना लेरिबा मनिंग ममांग अमति हिंगोन संबन पुनमक अदो तमना मतम खरगी मतुंगदा असम सोंजलकली नोंग नुमिदांग वाइरम अमा खुल अदु लेरिबा मखोय मियुई खरना वारी सारै yum masida leiba mi singdupu kanama matamda chatkibano haibasu amata khangaudi yum masina kana senariba haibasu khangdi adum hondokna leirakliba si maphanadi makui rakle ai adubu ngahan makai haina daba wafam amadi hainarakli nei e kari wafam lore haisiba ai kari wafam oyone gene yum masi ngahan wai mi lenerurabasu hadakti mi leba mali numidang mai thanba amadi sai sing thongbagi mikhu gabu ui haidana mi manak nakpada leiba mi singna hainei madubu sumni tarane era madu oiba yaba hangode da yum masida mi leiraga bu yum masile mi du ai ungdinga matamda mapana tholakani natro atuki mathakta nong phunga bedagina numitta phawbuchida mokhoigi yum masi hangwa sude ai sulambi asida labuk chatpa khotpa aka ku ngaita thengna dibani adubu yum masigi songjaliba mafamsing asi nongmata haidatlamba ude madugi sumatakta yum madu phawba sangkhina palairiba lambi adu phawbuda mi chakhibagi lambi amata taba ude ngan waida su huran ba khara sangubadu leikai mayamna phai haibara karino ma tawdana phu khabani adu su huran ba amati yum madugi hek mana makda si haibara natragana hana sinu leiramme haibara amadi haikhibani khangdra tawrise yum masidana manungdana kari leiriba kana loliba kana amtana khangbuja nati o adu waragana ikoi khara khangana ba sangaga yengusi haibro adumna hainaringai beg achogo paiba kari throkpa nupa amana beg ado konana kumtharaklaga kainomta hangjage ba kari warabano ibungo swaida mili nantaba achobo yum mama leyena hai ado khangbibra tu photo na sida lejare asomna hairaga photo adu ulakpaduta leriba singado amaga yengnai aduga ibungo nangdi yum adu takado lakono aisi yum adu da hana lejaramba nipa adugi machanupa ni ai yum adu yengsenjaba lakcharibani phai bungo yengsengadabani yum masai matonta lerakliba sei pranadi makuire adubu mina kana kari dingangnabani ko karino haibirisibo kari ngangnabu obirabano kaisu nateda numidangi matamda mai thalaga sak thongi yedana hainaba ado aikhoidi yum masida mi leirabra hayana khalurabani kanamta lekta wawere hanana mi ga leisilaba jala ado chilege kayam wali ge yogudaba ibunga tu ada leiriba achoba amanba waiting selase asidagi asum chalo adagi dine khwaidagi songba aduga thongai gasina ne uri wari maya apna songjanba yumba mathingragani adudo anang logic thirliba tu sigi photo wasila yawriba yummuduni ko chalo asomna harakpadagi nupa aduna gari adu amuk thawduna chakhrei asom lakpana ahal singna harakiba yum ado thengnari matam aduda boboina yum masidi jumlese kamda urijano masidi
ꯃꯁꯤ ꯐꯥꯗꯣꯛꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯧꯔ ꯈꯔ ꯌꯨꯝꯗꯒꯤ ꯂꯧꯔꯨꯗꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯂꯝ ꯑꯁꯤꯕꯨ ꯄꯥꯕꯨꯡꯅ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯔꯝ ꯍꯪꯂꯕꯁꯨ ꯇꯝꯅꯕꯅꯤ ꯕꯨꯠ ꯂꯩꯕꯅꯦꯗꯃ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯀꯗꯥꯏꯗꯒꯤ ꯕꯨꯠꯅꯣ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯆꯪꯗꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯆꯦꯡꯃꯣꯛ ꯂꯥꯎꯗꯕ ꯌꯨꯝꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯗꯨꯗ ꯎꯆꯦꯛ ꯀꯌꯥꯅ ꯑꯃꯨꯛ ꯄꯥꯏꯊꯣꯛ ꯑꯃꯨꯛ ꯄꯥꯏꯁꯤꯟ ꯆꯦꯆꯥ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯒꯤ ꯀꯥꯏꯗꯣꯡꯐꯝꯁꯨ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯕꯨ ꯂꯩꯕꯗ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯁꯨꯛ ꯐꯖꯕ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯆꯪꯉꯝꯅꯔꯣꯏ ꯌꯨꯝꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔ ꯂꯧꯈꯤꯒꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯆꯪꯉꯝꯃꯁꯤꯔꯥꯅꯦ ꯍꯣꯏꯗ ꯆꯪꯉꯝꯃꯒꯦ ꯑꯗꯨꯒ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯂꯨꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯎꯝ ꯑꯃ ꯐꯪꯉꯤ ꯕꯣꯕꯣꯏꯅ ꯇꯨꯡꯗ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯁꯣꯝ ꯃꯔꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁ꯭ꯔꯣꯠ ꯆꯦꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜꯗꯃꯛ ꯇꯥꯏ ꯁꯛꯇꯝꯗꯤ ꯎꯍꯧꯗꯦ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯎꯆꯤ ꯑꯣꯌꯥ ꯂꯝꯒꯤ ꯍꯧꯗꯣꯡꯒ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯑꯗꯣ ꯑꯁꯨꯝ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯜꯂꯕ ꯎꯔꯤ ꯋꯥꯔꯤ ꯑꯃꯗꯤ ꯅꯥꯄꯤ ꯁꯤꯡꯅꯥꯡꯅ ꯁꯧ ꯁꯥꯕ ꯃꯈꯩ ꯌꯣꯝꯁꯤꯜꯂꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯣ ꯅꯥꯄꯤꯅ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯅꯤ ꯈꯟꯖꯤꯟꯈ꯭ꯔꯕꯗꯣ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯕ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯒꯗꯕ ꯌꯨꯝ ꯑꯃ ꯑꯣꯏꯅ ꯎꯔꯨꯔ ꯃꯥꯜꯂꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯐꯖꯔꯕ ꯗꯤꯖꯥꯏꯟ ꯑꯗꯨ ꯌꯦꯡꯉꯒ ꯃꯍꯥꯛꯅ ꯈꯟꯖꯩ ꯃꯁꯤꯗ ꯌꯦꯛꯁꯜꯂꯤꯕ ꯎꯔꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅꯃꯛ ꯐꯥꯟꯇꯛꯂꯕ ꯑꯗꯨꯒ ꯃꯤ ꯈꯔ ꯅꯦꯛꯂꯒ ꯃꯐꯝ ꯑꯁ꯭ꯋꯥꯏꯁꯤ ꯂꯣꯏꯅꯃꯛ ꯁꯦꯡꯗꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯄꯤꯔꯛꯈꯤꯕ ꯁꯣ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯍꯥꯡꯅꯅꯕ ꯁꯣ ꯑꯗꯣ ꯃꯍꯥꯛꯅ ꯂꯧꯊꯣꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯁꯣ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯂꯣꯝꯗ ꯆꯪꯂꯛꯈꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯣ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯃꯣꯠꯁꯜꯂꯝꯂꯤ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯑꯇꯨ ꯑꯀꯥꯏ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯕꯣꯕꯣꯏꯅ ꯑꯁ ꯃꯁꯤꯗꯤ ꯑꯩꯅ ꯍꯩꯒꯗꯕ ꯄꯣꯠ ꯅꯠꯇ꯭ꯔꯦꯗ ꯂꯣꯏꯁꯤꯟ ꯈꯦꯠꯆꯤꯟꯅꯕ ꯃꯤ ꯈꯔ ꯄꯨꯔꯛꯇꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟ ꯁꯥꯍꯜꯂꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯣꯕꯣꯏꯅ ꯌꯨm ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯤ ꯈꯔ ꯄꯨꯔꯒ ꯂꯥꯛꯂꯒꯦ ꯈꯜꯂꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯕꯣꯕꯣꯏꯅ ꯁꯦꯡꯗꯣꯛꯅꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯦꯆꯤꯟ ꯈꯔꯒ ꯂꯣꯏꯅꯅ ꯑꯗꯨꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯂꯦꯛ ꯆꯥꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯄꯨꯔꯛꯂꯤꯕ ꯅꯥꯄꯤ ꯁꯤꯡꯅꯥꯡꯁꯤꯡ ꯐꯥꯟꯗꯠꯅꯕ ꯌꯨꯝꯒꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯁꯦꯡꯗꯣꯛꯅꯕ ꯁꯤꯠ ꯁꯦꯡꯅꯕ ꯄꯨꯔꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯒ ꯌꯨꯝ ꯑꯁꯤꯗ ꯇꯨꯝꯂꯁꯤ ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯊꯕꯛ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯕꯣꯕꯣꯏꯅ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯒꯤ ꯂꯨꯆꯤꯡꯕ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯌꯥꯏꯐꯕꯅ ꯏꯕꯨꯡꯉꯣ ꯕꯣꯕꯣꯏ ꯇꯥꯃꯣ ꯅꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯅꯪ ꯅꯇꯣꯝꯇ ꯂꯩꯒꯗꯧꯔꯤꯕ꯭ꯔꯣ ꯇꯥꯃꯣ ꯃꯇꯝ ꯈꯔꯗꯤ ꯏꯊꯟꯗ ꯂꯩꯁꯤꯔꯥꯅ ꯈꯜꯂꯤ ꯀꯔꯤꯒꯤꯅꯣ ꯅꯣꯏꯒꯤ ꯑꯥꯒꯤ ꯑꯗꯨꯛ ꯐꯖꯈ꯭ꯔꯕ ꯌꯨꯝ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯁꯨꯛ ꯃꯟꯈ꯭ꯔꯕ ꯑꯁꯨꯛ ꯊꯤꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯗ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯀꯔꯤ ꯍꯥꯏꯅꯕꯒꯤꯅꯣ ꯄꯥꯕꯨꯡꯒ ꯑꯇꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯗ ꯑꯩꯁꯤ ꯃꯇꯝ ꯈꯔ ꯁ꯭ꯋꯥꯏꯁꯤꯗ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯈꯔ ꯂꯩꯔꯕ ꯑꯗꯨꯗꯨꯒꯤꯅꯤꯗ ꯐꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯦꯡꯗꯣꯛꯄ ꯃꯇꯝꯗꯗꯤ ꯀꯩꯁꯨ ꯀꯨꯏꯔꯣꯏ ꯌꯨꯝ ꯑꯁꯦ ꯀꯣ ꯑꯗꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯌꯨꯝ ꯑꯁꯤꯗ ꯅꯪ ꯃꯊꯟꯇ ꯂꯩꯕꯁꯤ ꯀꯌꯥ ꯄꯥꯝꯗꯦ ꯂꯩꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯃꯤ ꯑꯇꯣꯞꯄ ꯈꯔꯁꯨ ꯂꯩꯃꯤꯟꯅꯅꯕ ꯇꯧꯀꯣ ꯑꯗꯨꯒꯤꯗꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯃꯤꯗ ꯂꯩꯗꯧꯕ ꯏꯊꯟꯇ ꯂꯩꯔꯣꯏꯗ ꯍꯣꯏ ꯑꯗꯨꯃ ꯇꯧꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯊꯕꯛ ꯍꯧꯔꯒꯗꯧꯕꯅꯤ ꯑꯗꯨꯅ ꯇꯨꯝꯅꯔꯁꯤ ꯉꯟꯇꯥ ꯍꯧꯒꯠꯀꯗꯕꯅꯤꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯨꯝꯅꯔꯤ ꯃꯇꯝꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 1:30 ꯇꯥꯁꯤꯜꯂꯛꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯒꯤ ꯃꯅꯥꯀꯣꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯁꯨꯠ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯣꯕꯣꯏꯅ ꯀꯅꯥꯅꯣꯅꯦ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯀꯞꯂꯤꯕꯁꯤꯕꯣ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯊꯕꯛꯇꯤ ꯃꯥꯟꯗꯦꯁꯦ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩ ꯍꯥꯏꯗꯨꯅ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯈꯤꯕꯅꯤ ꯃꯗꯨꯕꯨ ꯆꯨꯝꯂꯣꯏꯗꯔꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯣꯕꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯉꯩ ꯁꯨꯠ ꯀꯞꯄꯝꯕꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯗꯨꯂꯥꯟ ꯑꯗꯨꯗ
ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜꯗ ꯀꯣꯗ꯭ꯔꯣꯛ ꯀꯣꯗ꯭ꯔꯣꯛ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯍꯧꯒꯠꯂꯛꯂꯒ ꯇꯥꯃꯣ ꯌꯥꯏꯐꯕ, ꯀꯩꯗꯧꯔꯤꯅꯣ ꯏꯕꯨꯡꯉꯣ? ꯁꯤꯗ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯕꯁꯤꯕꯨ ꯑꯩꯗꯪꯅ ꯇꯥꯕ꯭ꯔꯣ? ꯃꯌꯥꯝꯗꯤ ꯇꯥꯕꯤꯗꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯁꯨ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯀꯔꯣꯝꯗꯅꯣꯅꯦ ꯍꯥꯏꯗꯨꯅ ꯇꯥꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯁꯨ ꯌꯥꯎꯅ ꯇꯥꯔꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯏ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯒꯝ ꯒꯝ ꯊꯤꯜꯂꯛꯈꯤ꯫ ꯑꯗꯨꯝꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯅ ꯊꯤꯜꯂꯛꯄꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯃꯃꯥꯡ ꯊꯣꯡ ꯑꯗꯣꯝꯗ ꯈꯪꯌꯦꯡ ꯌꯦꯡꯊꯣꯔꯛꯏ꯫ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅꯁꯨ ꯃꯄꯥꯡꯒꯜ ꯀꯟꯕ ꯅꯠꯇ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯃꯨꯛ ꯃꯄꯥꯟꯗꯒꯤ ꯕꯪ ꯕꯪ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯐꯛꯀꯥꯏꯒꯦ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ, ꯇꯥꯃꯣ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯊꯣꯛꯑꯒ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯁꯤꯗꯅ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯤꯟꯀꯤ ꯂꯥꯏꯀꯤꯗꯕ ꯃꯈꯣꯏ ꯈꯔꯅ, ꯌꯥꯔꯦ ꯏꯕꯣ, ꯑꯩ ꯌꯦꯡꯉꯨꯒꯦꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯥꯏꯠꯁꯤꯡꯗꯣ ꯃꯊꯪ ꯃꯊꯪ ꯊꯥꯟꯒꯠꯂꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯏ꯫ ꯑꯗꯨꯝꯅ ꯍꯥꯡꯇꯣꯛꯄꯗꯨꯗ ꯀꯔꯤ ꯎꯔꯕꯅꯣ ꯈꯪꯗꯦ, ꯃꯁꯥ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯒ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯔꯒ ꯋꯣꯏꯃ ꯀꯩꯅꯣꯝꯃ ꯂꯩꯍꯧꯔꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯥꯡꯇꯣꯛꯂꯤꯕ ꯊꯣꯡ ꯑꯗꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤ ꯑꯃꯠꯇꯗꯤ ꯎꯗꯦ, ꯏꯍꯥꯡ ꯍꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯃꯄꯥꯟ ꯑꯗꯨꯗ ꯂꯩꯆꯤꯜ ꯑꯣꯏꯒꯗ꯭ꯔꯥ ꯃꯩꯈꯨ ꯑꯣꯏꯒꯗ꯭ꯔꯥ ꯈꯪꯗꯦ, ꯑꯉꯧꯕ ꯃꯄꯩ ꯁꯥꯡꯅ ꯆꯠꯂꯤ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯑꯃꯨꯕ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯁꯥꯡꯅ ꯄꯔꯦꯡ ꯁꯥꯡꯅ ꯂꯩꯕ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯈꯥꯏꯅꯩ, ꯂꯥꯏ ꯊꯣꯛꯂꯕꯗꯤ ꯑꯁꯨꯃꯥꯏꯅ ꯃꯩꯈꯨ ꯀꯥꯕꯅꯤ, ꯂꯥꯏ ꯐꯠꯇꯕ ꯁꯣꯏꯗꯅ ꯊꯣꯛꯂꯝꯂꯒꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯝꯗꯧꯁꯤꯒꯦ? ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ? ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯣꯕꯣꯏꯅ, ꯍꯦꯔꯥ, ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯝꯃꯤꯁꯤꯕꯣ, ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ? ꯊꯣꯡꯁꯦ ꯑꯩ ꯂꯣꯟꯁꯟꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯊꯣꯡ ꯍꯥꯡꯉꯨꯔꯤꯕ ꯅꯨꯄꯥꯗꯨꯅ, ꯆꯠꯂꯨꯅꯨ, ꯀꯩꯅꯣꯝꯃ ꯂꯩꯍꯧꯕꯅꯤ, ꯅꯪꯁꯨ ꯁꯣꯏꯗꯅ ꯑꯩꯅ ꯎꯔꯤꯕ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯁꯣꯏꯗꯅ ꯇꯧꯕ ꯇꯥꯔꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯕꯣꯕꯣꯏꯅ, ꯑꯩ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯅꯤ, ꯑꯩꯅ ꯇꯧꯐꯝ ꯊꯣꯛꯄꯅꯤ, ꯑꯩ ꯊꯣꯡ ꯂꯣꯟꯁꯤꯜꯂꯨꯒꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯇꯞꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯕꯣꯕꯣꯏꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯊꯣꯡ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕꯗꯣ ꯕꯣꯕꯣꯏꯅ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯕꯣꯕꯣꯏꯅ, ꯍꯥꯏ, ꯋꯥꯡꯃꯗ ꯂꯩꯔꯤꯕꯗꯨ ꯀꯅꯥꯅꯣ? ꯊꯣꯡꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕꯗꯨ ꯀꯅꯥꯅꯣ? ꯅꯁꯛ ꯅꯃꯤꯡ ꯁꯦꯡꯅ ꯇꯥꯛꯎ, ꯑꯩꯈꯣꯏꯕꯨ ꯈꯪꯍꯜꯂꯒ ꯅꯪꯒꯤ ꯀꯥꯟꯅꯕ ꯀꯔꯤꯅꯣ? ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯑꯗꯨꯝꯅ ꯕꯣꯕꯣꯏꯅ ꯍꯥꯏꯕꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯀꯅꯥꯗꯅꯣ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯎꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯣꯕꯣꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯂꯒ ꯊꯣꯡꯖꯤꯟꯄꯥꯟꯗ ꯃꯈꯨꯠ ꯑꯃ ꯂꯩꯔꯤꯕꯁꯦ ꯅꯣꯏ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯃꯌꯥꯝꯅ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯣꯝꯗ ꯌꯦꯡꯉꯛꯄꯗꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯎꯗꯦ꯫ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯎꯗꯦꯅ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯀꯣꯛ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯌꯥꯟꯊꯔꯒ ꯃꯁꯝ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯁꯣꯔꯣ ꯆꯤꯡꯉꯒ ꯃꯈꯣꯡ ꯑꯃꯗꯤ ꯃꯈꯨꯠꯅ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯌꯥꯟꯈꯠꯂꯒ ꯌꯨꯡꯊꯔꯒ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯕꯣꯕꯣꯏꯅ ꯋꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯃꯍꯥꯛꯁꯨ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯋꯣꯏꯃ ꯆꯨꯝꯃꯦ, ꯀꯩꯅꯣꯝꯃ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ, ꯐꯔꯦꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯝꯃꯤꯁꯤꯕꯣ, ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ 3-4 ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯄꯣꯅꯥ ꯊꯥꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯄꯣꯅꯥ ꯍꯦꯛ ꯊꯥꯖꯤꯟꯈꯤꯕꯒ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯒꯨꯗꯨꯡ ꯆꯦꯟꯈꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯤꯅꯕꯅ ꯂꯣꯏꯔꯤ꯫ ꯑꯩꯈꯣꯏꯗꯤ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅꯤ, ꯌꯨꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯩꯈꯣই ꯊꯕꯛ ꯁꯨꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ, ꯅꯈꯣꯏꯗ ꯑꯩꯅ ꯄꯤꯈꯤꯕ ꯑꯦꯗꯚꯥꯟꯁ ꯑꯗꯨꯒꯤꯗꯤ ꯈꯔ ꯁꯨꯕꯤꯔꯝꯃꯨ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯍꯌꯦꯡ ꯑꯌꯨꯛꯇꯒꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯁꯨꯔꯒꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯁꯨꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯂꯥꯛꯂꯒ ꯑꯩꯈꯣꯏꯅ ꯁꯨꯔꯒꯦ, ꯅꯨꯃꯤꯗꯥꯡ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄꯗꯤ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ, ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ, ꯌꯨꯝ ꯑꯁꯤꯗꯤ ꯁꯦꯡꯗꯣꯛꯇꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯗꯣ, ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯁꯤꯗꯩ ꯂꯩꯃꯤꯟꯅꯔꯒ ꯑꯍꯤꯡ ꯑꯁꯤꯃꯛ ꯈꯥꯡꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯒ ꯂꯩꯅꯈꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯩ ꯆꯥꯛꯄꯒꯤ ꯃꯅꯝ ꯑꯃ ꯅꯝꯂꯛꯈꯤ꯫ ꯃꯩ ꯆꯥꯛꯄꯒꯤ ꯃꯅꯝ ꯅꯝꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯔꯣꯝꯗ ꯃꯩꯈꯨ ꯋꯪ ꯀꯥꯏꯕꯗꯨ ꯎꯔꯤ꯫ ꯑꯗꯨꯒ ꯃꯩꯔꯤ ꯈꯔꯁꯨ ꯎꯈꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯨꯝ ꯑꯁꯦ ꯃꯩ ꯆꯥꯛꯂꯛꯂꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯝꯅ ꯆꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯍꯦꯛ ꯍꯥꯡꯇꯣꯛꯂꯨꯕꯒ
नुपी अमा ममाइदो असोमगी वांगोदा लेथोखरगा मतुंग ओनसिंदुना मखोय मयाम अदुदा ममांगदा लेप्तुना लेरिबदु उरी मदु उबदा मयामदो थोंजिंपां कांथोक्तुना सेनखिबा ngamnadri matam aduda boboina nang kanano yum mai thakdibasi nang mira asumna hangruba aduda ojiki uriba saktamado mami sami tapna mangkhri masidagi di khangnoduna yum mado maina parlona chakhalakli aduga maina chakhalakpagi uwa singto tekthraduna bong ning khaiba kintharakpa hawrakli masidagi di mayamdo mathai khubakta haptuna yumarudagi chenthoknara i asomna makhoi mayamna yum adugi wangmada chenthorka matamdadi yum ado kaisu toromdi maina su chaklamdi makhoi mayam singaduna di yum mai chaklei haiduna koilau laurka chenthorka maramna yum adugi akoibada taba manak napada leiba yum singaduna kadaidano haiduna mayam madusu loinak chenthoknarakpani matam aduta makhoi mayam singaduna ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯌꯨꯝ ꯑꯁꯦ ꯃꯩ ꯆꯠꯂꯛꯈꯤꯕꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯁꯨ ꯆꯦꯟꯊꯣꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯅꯤꯁꯥ ꯈꯔ ꯆꯥꯁꯤꯜꯂꯒ ꯑꯗꯨꯝꯅ ꯂꯩꯀꯥꯏꯗ ꯈꯟꯅꯕ ꯍꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯇꯨꯡ ꯇꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯍꯥꯏꯗꯨꯅ ꯆꯩꯕ ꯌꯥꯕ ꯆꯩꯔꯝꯂꯕꯒꯤ ꯇꯨꯡꯗ ꯃꯌꯥꯝꯗꯣ ꯃꯊꯪ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯃꯍꯥꯛꯀ ꯊꯕꯛ ꯁꯨꯕꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯍꯤꯡ ꯑꯣꯏꯔꯕꯁꯨ ꯌꯨꯝꯗ ꯍꯜꯂꯁꯤ ꯌꯨꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯑꯩꯈꯣꯏ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯈꯨꯗꯣꯡꯊꯤꯕꯅ ꯄꯤꯛ ꯊꯜꯂꯒꯅꯤ ꯑꯗꯨꯅ ꯊꯕꯛ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤ ꯂꯥꯛꯂꯒ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯁꯨꯔꯁꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯕ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯑꯩꯁꯨ ꯌꯨꯝ ꯑꯁꯤꯗ ꯏꯇꯣꯝꯇ ꯂꯩꯕ ꯉꯝꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯒ ꯄꯨꯟꯅ ꯆꯠꯂꯁꯤ ꯑꯌꯨꯛꯇ ꯑꯣꯏꯅ ꯂꯥꯛꯂꯁꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯊꯅꯝꯂꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯆꯠꯅꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯕꯣꯕꯣꯏ ꯑꯃꯗꯤ ꯌꯥꯏꯐꯕ ꯃꯈꯣꯏꯒꯤ ꯈꯣꯡꯕꯨꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯖꯔꯕ ꯂꯩꯇꯦꯡꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯊꯪ ꯁꯦꯡꯗꯣꯛꯄ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯎ ꯃꯆꯥꯁꯤꯡ ꯑꯗꯣ ꯁꯤꯠ ꯅꯥꯟꯅ ꯀꯪꯊꯠꯄ ꯐꯥꯗꯠꯄ ꯑꯃꯗꯤ ꯄꯩꯁꯤꯟꯗꯨꯅ ꯃꯩ ꯊꯥꯗꯣꯛꯄꯅꯆꯤꯡꯕ ꯀꯌꯥ ꯇꯧꯗꯨꯅ ꯇꯞꯅ ꯀꯣꯛꯊꯣꯔꯛꯂꯤ ꯉꯁꯥꯏꯋꯥꯏ ꯄꯨꯡꯁꯣꯡꯂꯝꯕ ꯕꯨꯠ ꯃꯀꯣꯟ ꯃꯥꯜꯂꯝꯕ ꯌꯨꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯁꯦꯡꯗꯣꯛꯄꯗꯨꯗ ꯃꯤ ꯂꯩꯅꯕ ꯌꯥꯝꯅ ꯇꯔꯨ ꯇꯅꯥꯟꯕ ꯌꯨꯝ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯁꯨꯝ ꯑꯣꯟꯊꯣꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯤꯠ ꯁꯦꯡꯂꯤꯉꯩ ꯅꯨꯃꯤꯠꯇꯤ ꯆꯞ ꯆꯨꯡꯈꯠꯂꯛꯂꯤ ꯃꯇꯝꯗꯣ ꯄꯨꯡ 12 ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯏꯃꯨꯡ ꯁꯦꯡꯂꯤꯉꯩ ꯑꯁꯨꯝ ꯁꯦꯡꯗꯨꯅ ꯂꯥꯛꯄꯗ ꯀꯥ ꯑꯃꯒꯤ ꯁꯣ ꯂꯣꯜꯂꯤꯕꯗꯣ ꯃꯍꯥꯛꯅ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯕꯨ ꯀꯧꯔꯛꯂꯒ ꯀꯥ ꯑꯁꯤꯒꯤ ꯁꯣ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯌꯨꯝ ꯑꯁꯤꯒꯤ ꯁꯣ ꯅꯠꯇꯕ ꯑꯇꯩ ꯁꯣ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ ꯑꯗꯨꯅ ꯀꯥ ꯈꯨꯗꯤꯡꯒꯤ ꯁꯣ ꯂꯣꯜꯂꯝꯂꯕꯗꯤ ꯐꯛꯀꯥꯏꯗꯨꯅ ꯁꯦꯡꯗꯣꯛꯂꯣ ꯍꯥꯏꯔꯛꯄꯗꯒꯤ ꯀꯥ ꯑꯗꯨꯒꯤ ꯁꯣ ꯑꯗꯣ ꯐꯛꯀꯥꯏꯅꯕ ꯇꯧꯔꯤ ꯑꯁꯨꯝꯅ ꯅꯨꯡꯊꯪ ꯊꯥꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯁꯣ ꯑꯗꯣ ꯐꯛꯀꯥꯏꯒꯦ ꯍꯥꯏꯗꯨꯅ ꯅꯨꯡꯊꯪ ꯑꯗꯨꯅ ꯁꯣ ꯑꯗꯨꯗ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯗ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡ ꯑꯗꯨꯗ ꯗꯣꯡ ꯊꯤꯜꯂꯛꯈꯤ ꯑꯗꯨꯝꯅ ꯊꯤꯜꯂꯛꯄꯗꯨꯗ ꯅꯨꯄꯥ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡ ꯍꯟꯗꯨꯅ ꯇꯨꯈꯤ ꯑꯗꯨꯒ ꯀꯩꯅꯣꯝꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ ꯑꯗꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯄꯥꯟꯗ ꯊꯕꯛ ꯁꯨꯔꯤꯕ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯑꯇꯣꯞꯄ ꯖꯒꯥꯁꯤꯡꯗ ꯊꯕꯛ ꯁꯨꯅꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅꯃꯛ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯒ ꯕꯣꯕꯣꯏꯅꯁꯨ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯅ ꯀꯥ ꯑꯁꯤꯒꯤ ꯁꯣ ꯑꯁꯦ ꯐꯛꯀꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯑꯁꯦ ꯊꯤꯜꯂꯛꯈꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯈꯤ ꯄꯥꯎ ꯑꯗꯣ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯗꯤ ꯄꯨꯡꯉꯛ-ꯉꯛꯈ꯭ꯔꯤ ꯌꯨꯝ ꯑꯁꯦ ꯃꯇꯝ ꯀꯨꯏꯅ ꯆꯍꯤ ꯀꯌꯥ ꯃꯤ ꯂꯩꯅꯔꯨꯗ꯭ꯔꯕ ꯌꯨꯝꯅꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯌꯨꯝ ꯑꯁꯤꯗ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯕ ꯀꯥ ꯑꯃꯗꯒꯤ ꯈꯨꯠꯅ ꯊꯣꯡ ꯊꯤꯜꯂꯛꯄ ꯍꯥꯏꯕꯁꯦ ꯀꯅꯥꯁꯨ ꯃꯅꯨꯡꯗ ꯂꯩꯔꯝꯂꯣꯏ ꯅꯪꯒꯤ ꯕꯥꯞꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯁꯣ ꯊꯨꯒꯥꯏꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯕꯣꯕꯣꯏꯅ ꯍꯥꯏꯔꯤ ꯌꯥꯏꯐꯕꯅꯁꯨ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯁꯣ ꯐꯛꯀꯥꯏꯕ ꯉꯝꯂꯔꯣꯏ ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯃꯅ ꯁꯣ ꯑꯁꯦ ꯐꯛꯀꯥꯏꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯌꯥꯏꯐꯕꯅ ꯀꯗꯥꯏ ꯑꯩ ꯑꯣꯏꯅ ꯐꯛꯀꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯅꯨꯡꯊꯪ ꯑꯗꯨ ꯂꯧꯗꯨꯅ ꯁꯣ ꯑꯗꯨꯗ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯃꯨꯛꯀꯁꯨ ꯆꯞ ꯃꯥꯟꯅꯅ ꯗꯣꯡ ꯊꯤꯜꯂꯛꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯈꯪꯍꯟ ꯍꯟꯗꯣꯛꯂꯤ ꯑꯗꯨꯒ ꯃꯄꯥꯟ ꯖꯧꯅꯕ ꯆꯦꯟꯊꯣꯛꯈꯤꯕ ꯃꯤꯁꯨ ꯌꯥꯎꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯕꯣꯕꯣꯏ ꯅꯪꯒꯤ ꯌꯨꯝ ꯑꯁꯦ ꯑꯩꯈꯣꯏ ꯁꯦꯡꯗꯣꯛꯄ ꯉꯝꯃꯔꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯦꯛꯂꯣ ꯑꯩꯈꯣꯏꯗꯤ ꯉꯝꯂꯔꯣꯏ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯄꯣꯠ ꯃꯆꯩ ꯌꯣꯝꯁꯜꯂꯒ ꯅꯪꯒꯤ ꯄꯩꯁꯥꯗꯨꯁꯨ ꯍꯟꯗꯣꯛꯂꯒꯦ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯂꯒ ꯌꯥꯏꯐꯕ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ ꯑꯗꯨꯝꯅ ꯌꯥꯏꯐꯕꯅ ꯍꯟꯈ꯭ꯔꯕꯗ ꯕꯣꯕꯣꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯅ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯂꯩꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ
ꯃꯈꯣꯏꯒꯤ ꯃꯔꯝꯗꯝꯒꯤ ꯃꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯔꯝꯒꯤ ꯃꯤ ꯑꯣꯏꯅ ꯅꯦꯛꯂꯒ ꯊꯕꯛꯁꯤꯡ ꯑꯗꯣ ꯇꯧꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒ ꯀꯟꯇꯦꯛ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯄꯥꯎ ꯍꯥꯏꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 10ꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯨꯅ ꯌꯨꯝ ꯑꯗꯣ ꯁꯤꯠ ꯁꯦꯡꯕ ꯇꯧꯈꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯗꯤ ꯕꯣꯕꯣꯏꯅ ꯀꯌꯥ ꯊꯣꯏꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯁꯤꯜꯂꯨꯗ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯊꯕꯛꯁꯤꯡ ꯑꯗꯣ ꯌꯦꯡꯁꯤꯟꯕꯁꯨ ꯇꯧꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯈꯔ ꯂꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯊꯣꯏꯗꯣꯛꯅ ꯂꯥꯛꯈꯤꯗꯦ꯫ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯈꯣꯏ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯦꯛ ꯆꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯈꯜꯂꯤ, ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯤꯠ ꯁꯦꯡꯕ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯗꯨꯗ ꯇꯝꯅꯕꯒ ꯈꯣꯠꯄꯒ ꯃꯌꯥꯝ ꯑꯃ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯕꯛ ꯁꯨꯕꯒꯤ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯇ꯭ꯔꯤꯕ ꯑꯁꯤꯕꯨ ꯃꯈꯣꯏꯗ ꯂꯩꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇꯕ ꯖꯥꯠꯂꯥ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯑꯉꯟꯕ ꯑꯌꯨꯛ ꯑꯃꯗ ꯂꯥꯛꯇꯨꯅ ꯅꯈꯣꯏ ꯌꯨꯝ ꯑꯁꯤ ꯂꯩꯕ ꯃꯇꯝꯗ ꯀꯅꯥꯅ ꯅꯉꯣꯟꯗ ꯀꯩꯗꯧꯔꯛꯄ ꯌꯥꯎꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯣꯕꯣꯏꯗꯤ ꯉꯛꯄꯗ ꯊꯦꯡꯂꯩ꯫ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯑꯃꯨꯛꯇꯣꯏꯕ ꯀꯤꯔꯕ ꯁꯛꯇꯝ ꯀꯌꯥ ꯑꯃ ꯎꯕꯗ ꯅꯠꯇꯅ ꯇꯥꯍꯩꯗ꯭ꯔꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯕ, ꯑꯀꯤ ꯇꯨꯖꯨꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝ ꯀꯌꯥ ꯑꯃ ꯎꯕ, ꯈꯣꯟꯖꯦꯜ ꯇꯥꯕ, ꯁꯥꯎꯍꯨꯝ ꯀꯌꯥ ꯑꯃ ꯐꯪꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯈꯣꯏ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯅ ꯁꯨꯕ ꯃꯇꯝꯗꯅ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯃꯍꯥꯛ ꯉꯛꯄꯗ ꯊꯦꯡꯂꯩ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯂꯣ, ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯣ ꯐꯖꯅ ꯅꯤꯡꯊꯤꯅ ꯁꯤꯠ ꯁꯦꯡꯕ ꯑꯃꯗꯤ ꯇꯛꯊꯣꯛ ꯅꯥꯟꯊꯣꯛꯄ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯝꯕ ꯋꯥꯡꯂꯕ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯑꯃꯗꯤ ꯎ ꯃꯆꯥ ꯀꯌꯥ ꯃꯔꯨ ꯀꯛꯈꯠꯇꯨꯅ ꯃꯔꯨ ꯐꯥꯎꯕ ꯐꯨꯛꯇꯠꯇꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡꯀꯣꯛ ꯀꯣꯛꯂꯦ꯫ ꯑꯗꯨꯒ ꯐꯖꯔꯕ ꯃꯅꯤꯡꯗ ꯂꯩꯔꯝꯕ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯅꯥꯟꯅ ꯁꯦꯡꯗꯣꯛꯇꯨꯅ ꯄꯨꯡꯂꯪ ꯂꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯤꯠ ꯁꯦꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗꯗꯤ ꯕꯣꯕꯣꯏꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯗ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯣ ꯂꯩꯕ ꯌꯥꯔꯒꯅꯤ, ꯁꯤꯠ ꯁꯦꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯗ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯕꯨꯡꯅ, "ꯍꯩ ꯄꯣꯌꯥꯏ, ꯑꯩꯅ ꯅꯉꯣꯟꯗ ꯃꯃꯥꯡꯊꯛꯇꯁꯨ ꯍꯥꯏꯈ꯭ꯔꯦ, ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯍꯥꯏꯔꯤ, ꯌꯨꯝ ꯑꯗꯨꯗ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯆꯠꯂꯨꯗꯕ ꯂꯩꯔꯨꯗꯕꯅ ꯍꯦꯟꯅ ꯐꯒꯅꯤꯀꯣ꯫ ꯑꯩꯒꯤ ꯋꯥꯐꯝꯁꯦ ꯅꯈꯣꯏ ꯆꯦꯛꯁꯤꯟꯅ ꯇꯥꯎ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯀꯩꯗꯧꯅꯨꯡꯗ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯔꯣꯏꯀꯣ꯫ ꯇꯝꯅꯕ, ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯃꯗꯤ ꯎꯍꯩꯗ꯭ꯔꯕ ꯁꯛꯇꯝ ꯀꯌా ꯑꯃ ꯎꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯕꯨꯡ, ꯑꯩꯅ ꯌꯥꯝ ꯉꯛꯄ ꯑꯃ ꯂꯩꯔꯤ꯫ ꯀꯩꯗꯧꯕ? ꯅꯍꯥꯛꯅ ꯉꯛꯂꯤꯕꯕꯨ ꯀꯔꯤꯅꯣ? ꯄꯥꯕꯨꯡ, ꯑꯩꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯒꯤꯁꯨ ꯅꯃꯥꯟꯅꯕ ꯑꯣꯏꯕ ꯇꯥꯃꯣ ꯌꯥꯏꯐꯕꯗꯣ ꯈꯪꯉꯤꯗꯅ? ꯈꯪꯉꯤꯅꯦ꯫ ꯃꯥ ꯀꯩꯗꯧꯔꯒꯦ? ꯃꯥꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯁꯤ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ꯫ ꯑꯗꯨꯝꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯉꯩ ꯃꯇꯝꯗꯗꯤ ꯀꯤꯔꯕ ꯁꯛꯇꯝ ꯀꯌꯥ ꯑꯃ ꯎꯕꯗ ꯅꯠꯇꯅ ꯈꯣꯟꯖꯦꯜ ꯀꯌా ꯑꯃ ꯇꯥꯏ꯫ ꯑꯗꯨꯒ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥꯅꯤ ꯊꯣꯛꯈ꯭ꯔꯤꯕ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯦꯛꯂꯤꯕ ꯑꯇꯣꯞꯄ ꯅꯟ ꯃꯅꯤꯄꯨꯔꯤꯒꯤ ꯃꯤꯁꯤꯡꯁꯤꯅ ꯊꯕꯛ ꯁꯨꯗꯅ ꯀꯔꯤꯝꯇ ꯇꯧꯔꯛꯇꯦ꯫ ꯃꯁꯤꯅ ꯀꯝꯗꯧꯔꯤꯕꯅꯣ ꯄꯥꯕꯨꯡ? ꯅꯪꯒꯤ ꯇꯥꯃꯣ ꯌꯥꯏꯐꯕꯅ ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯅꯪ ꯌꯥꯎꯕ꯭ꯔꯣ? ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯌꯥꯎꯋꯦ ꯄꯥꯕꯨꯡ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯪ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯅ ꯈꯪꯉꯣ ꯏꯕꯨꯡꯉꯣ, ꯅꯪꯅ ꯃꯤ 100 ꯄꯨꯁꯤꯜꯂꯕꯁꯨ ꯅꯪꯕꯨ ꯍꯦꯛ ꯌꯥꯎꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯨꯔꯕꯗꯤ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤꯀꯣ꯫ ꯅꯪ ꯅꯠꯇ꯭ꯔꯁꯨ ꯑꯩꯒꯤ ꯏ ꯃꯔꯤ ꯑꯃꯠꯇ ꯌꯨꯝ ꯑꯗꯨꯗ ꯆꯪꯗꯨꯕ ꯌꯥꯔꯣꯏꯗꯕꯅꯤ꯫ ꯄꯥꯕꯨꯡ, ꯃꯗꯨꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯂꯩꯕ꯭ꯔꯣ? ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯇꯥꯛꯀꯦ, ꯍꯥꯏꯒꯅꯤ꯫ ꯌꯨꯝ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯊꯥꯗꯣꯛꯂꯒ ꯂꯥꯛꯈꯤꯕꯅꯣ, ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯌꯨꯝ ꯑꯗꯣ ꯍꯟꯇꯦꯠ ꯍꯥꯎꯁ ꯑꯃꯅꯤ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯄꯥꯕꯨꯡ? ꯃꯇꯧ ꯀꯔꯝꯅ? ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯄꯩꯁꯛ ꯑꯣꯏꯔꯤꯉꯩ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯣꯡꯃ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯄꯨꯗꯨꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤ ꯋꯥꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯤ ꯄꯥꯕꯨꯡ ꯑꯩꯁꯨ ꯈꯪꯖꯗꯦ꯫ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯅꯈꯣꯏꯅ ꯈꯪꯂꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯏꯃꯥ ꯑꯇꯣꯟꯕꯤ ꯑꯃ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯏꯃꯥ ꯑꯇꯣꯟꯕꯤꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯆꯈꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ
ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯌꯨꯝ ꯃꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕꯅꯤ꯫ ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯨ, ꯍꯥꯏꯕꯗꯤ ꯅꯣꯏꯒꯤ ꯄꯨꯄꯨꯅ ꯃꯥꯅ ꯂꯧꯔꯤꯕ ꯃꯃꯥ ꯑꯇꯣꯟꯕꯤꯗꯨ ꯊꯤꯅ ꯇꯧꯕꯤꯕꯗ ꯅꯠꯇꯅ ꯑꯩꯒꯤ ꯏꯃꯥꯕꯨꯁꯨ ꯃꯥꯅ ꯊꯤꯅ ꯇꯧꯕꯤꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯇꯧꯈꯤꯕ ꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯤ ꯍꯥꯏꯕ ꯃꯤ ꯑꯃꯠꯇ ꯂꯩꯍꯜꯂꯔꯣꯏ, ꯑꯩꯈꯣꯏꯒꯤ ꯏ ꯃꯔꯤ ꯑꯃꯠꯇ ꯌꯨꯝ ꯑꯗꯨꯗ ꯆꯪꯍꯜꯂꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯁꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕ ꯖꯥꯠꯅꯤ ꯑꯍꯤꯡꯗ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯤ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯌꯥꯝꯅ ꯀꯥ ꯑꯃ ꯍꯦꯟꯖꯟꯅ ꯃꯍꯥꯛꯁꯦ ꯇꯝꯅꯔꯤꯕꯅꯤ꯫ ꯅꯈꯣꯏꯅꯕꯨ ꯆꯠꯂꯨꯔꯕꯗꯤ ꯑꯩ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯄꯨꯄꯨ ꯑꯗꯨꯒꯤ ꯏ ꯃꯔꯤ ꯑꯃꯠꯇ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯨꯕ ꯌꯥꯔꯣꯏ꯫ ꯂꯩꯔꯨꯔꯕꯗꯤ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯄꯥꯕꯨꯡ, ꯀꯔꯤꯒꯤꯗꯃꯛꯇ ꯌꯨꯝ ꯑꯗꯨꯕꯨ ꯌꯣꯟꯊꯣꯛꯇ꯭ꯔꯤꯕꯅꯣ? ꯑꯩꯈꯣꯏꯅ ꯂꯩꯕꯁꯨ ꯌꯥꯔꯣꯏꯗꯕ ꯌꯨꯝ ꯑꯗꯨꯗꯤ ꯌꯣꯟꯊꯣꯛꯈꯤꯕꯅ ꯐꯠꯇꯕ꯭ꯔꯣ? ꯑꯩꯁꯨ ꯌꯨꯝ ꯑꯗꯨ ꯌꯣꯟꯊꯣꯛꯂꯒꯦ ꯍꯥꯏꯗꯅ ꯃꯤ ꯊꯤꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨ ꯂꯩꯔꯒ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯍꯤ ꯑꯃꯅꯤ ꯂꯩꯔꯝꯂꯒ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯆꯠꯅꯈꯤ꯫ ꯆꯍꯤ ꯑꯃꯅꯤꯕꯨ ꯅꯠꯇꯦꯗ, ꯊꯥ 5-10 ꯂꯩꯔꯝꯂꯒ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯠꯅꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯇꯝ ꯈꯔ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯍꯟꯅꯈꯤꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯄꯩꯁꯥ ꯍꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯇꯜꯂꯛꯇꯨꯅ ꯌꯨꯝ ꯑꯗꯨ ꯑꯗꯨꯃꯛ ꯂꯩꯖꯔꯁꯅꯨ ꯈꯟꯗꯨꯅ ꯂꯩꯍꯜꯂꯤꯕꯁꯤꯡ꯫ ꯍꯟꯗꯛ ꯅꯪꯅ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯌꯨꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯈꯪꯆꯠ ꯆꯠꯅꯤꯡꯂꯛꯂꯤꯕꯁꯤꯅ? ꯄꯥꯕꯨꯡ, ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨꯒ ꯈꯨꯡꯒꯪ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯞꯅꯗꯕ ꯅꯛꯅꯕ ꯌꯨꯝ ꯑꯃ ꯄꯥꯝꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤꯁꯨ ꯍꯥꯟꯅ ꯌꯨꯝ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯣꯏꯅ ꯑꯩ ꯃꯐꯝ ꯆꯥꯔꯦ ꯈꯟꯗꯨꯅ ꯂꯩꯒꯦ ꯈꯟꯈꯤꯕꯅꯤ ꯄꯥꯕꯨꯡ꯫ ꯅꯍꯥꯛꯀꯤ ꯊꯕꯛꯅ ꯀꯔꯤ? ꯅꯪꯒꯤ ꯊꯕꯛꯇꯨꯅ ꯅꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯟꯅꯒꯗꯧꯔꯤꯕ? ꯄꯥꯕꯨꯡ, ꯈꯨꯡꯒꯪꯗ ꯂꯩꯖꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤ ꯑꯩꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯍꯟꯕ, ꯃꯈꯣꯏꯗ ꯃꯇꯤꯛ ꯆꯥꯅ ꯀꯣꯜ ꯄꯤꯔꯕ ꯃꯇꯨꯡꯗ ꯀꯣꯟ ꯁꯥꯍꯟꯕ, ꯃꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯐꯤꯁꯤ ꯈꯣꯝꯒꯠꯂꯒ ꯏꯝꯐꯥꯜꯒꯤ ꯃꯌꯣꯟꯁꯤꯡꯗ ꯊꯥꯗꯣꯛꯄ, ꯑꯗꯨꯗ ꯅꯠꯇꯅ ꯐꯤ ꯀꯌా ꯑꯃ ꯂꯧꯊꯗꯨꯅ ꯃꯈꯣꯏꯗ ꯃꯦꯆꯤꯟ ꯇꯨꯍꯟꯕ, ꯃꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝꯁꯤꯡꯁꯤꯅ ꯃꯈꯣꯏꯗ ꯇꯣꯂꯣꯞ ꯈꯔ ꯄꯤꯕꯤꯈ꯭ꯔꯒ ꯑꯗꯨꯅ ꯑꯩꯒꯤ ꯁꯦꯟꯗꯣꯡ ꯑꯣꯏꯒꯦ ꯇꯧꯕꯅꯤ ꯄꯥꯕꯨꯡ꯫ ꯐꯖꯩ, ꯈꯨꯡꯒꯪꯒꯤ ꯂꯩꯖꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯁꯨ ꯅꯪꯅ ꯊꯕꯛ ꯄꯤꯕ, ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯁꯣꯏꯕ ꯑꯃꯗꯤ ꯂꯩꯔꯦꯀꯣ꯫ ꯄꯥꯕꯨꯡ, ꯀꯔꯝꯕ ꯑꯁꯣꯏꯕꯅꯣ? ꯅꯪꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯒꯦ ꯈꯜꯂꯤꯕꯗꯣ, ꯃꯗꯨ ꯅꯪꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯚꯥꯞ ꯇꯥꯔꯕ꯭ꯔꯣ? ꯑꯧ ꯄꯥꯕꯨꯡ, ꯑꯩ ꯇꯥꯖꯔꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯕꯨꯡ, ꯑꯩꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯒꯦ ꯈꯟꯗꯨꯅ ꯐꯖꯅ ꯁꯦꯡꯗꯣꯛꯂꯨꯔꯦ꯫ ꯂꯩꯔꯤꯕ ꯍꯥꯡꯂꯤꯕ ꯂꯝꯍꯥꯡꯁꯤꯡ ꯑꯗꯨꯗꯁꯨ ꯈꯔ ꯁꯦꯝꯒꯠ ꯁꯥꯒꯠꯂꯒ ꯐꯤꯁꯥꯕꯤꯁꯤꯡ ꯑꯗꯨꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯀꯝꯗꯧꯁꯤꯒꯦ ꯄꯥꯕꯨꯡ? ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯨꯝ ꯇꯧꯔꯣ, ꯅꯪꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯨꯔꯒꯅꯨ꯫ ꯅꯪꯅ ꯇꯧꯅꯤꯡꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯌꯨꯝ ꯑꯗꯨ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯔꯒ ꯅꯧꯅ ꯑꯃ ꯁꯦꯝꯒꯠꯂꯒ ꯇꯧꯒꯦ ꯍꯥꯏꯔꯒ ꯇꯧꯔꯣ꯫ ꯄꯥꯕꯨꯡ, ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯗꯨꯕꯨ ꯁꯤꯗꯣꯛꯄ ꯍꯥꯏꯕꯁꯤꯕꯨ ꯁꯤꯕ ꯇꯥꯕꯅꯤꯅꯦ, ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯒ ꯏꯕꯨꯡꯉꯣ, ꯅꯪꯅ ꯌꯨꯝ ꯑꯗꯨ ꯁꯤꯕ ꯍꯥꯏꯕꯁꯤ ꯇꯔꯥꯏ ꯉꯝꯒꯗꯕꯗꯤ ꯅꯠꯇꯦꯀꯣ꯫ ꯄꯥꯕꯨꯡ, ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯑꯗꯨꯅ? ꯑꯩꯅꯁꯨ ꯌꯨꯝ ꯑꯗꯨ ꯁꯤꯗꯣꯛꯂꯒ ꯃꯥꯡꯍꯟꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯀꯌꯥꯔꯛꯅꯤ ꯍꯣꯠꯅꯈꯤꯕ, ꯃꯩ ꯀꯌꯥꯔꯛꯅꯤ ꯊꯥꯈꯤꯕ, ꯑꯗꯨꯕꯨ ꯃꯩ ꯆꯥꯛꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ꯫ ꯈꯔ ꯆꯥꯛꯄ ꯍꯧꯔꯝꯂꯕꯁꯨ ꯅꯣꯡ ꯍꯦꯛꯇꯃꯛ ꯇꯥꯁꯤꯜꯂꯛꯄ, ꯑꯗꯒꯤ ꯑꯩꯅ ꯊꯨꯒꯥꯏ ꯌꯥꯟꯈꯥꯏꯅꯕ ꯇꯧꯔꯕꯁꯨ ꯏꯁꯥ ꯉꯝꯗꯕꯅꯤ ꯈꯪꯗꯦ, ꯊꯨꯒꯥꯏꯕ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯊꯥꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯔꯥꯛ ꯑꯈꯪꯅꯕꯅꯤ ꯈꯪꯗꯦ, ꯍꯦꯛꯇꯃꯛ ꯇꯧꯏ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃꯅ ꯌꯨꯝ ꯑꯗꯨ ꯊꯨꯒꯥꯏꯅꯕꯒꯤ ꯃꯦꯆꯤꯟꯒ ꯄꯨꯔꯛꯇꯨꯅ ꯊꯨꯒꯥꯏꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯀꯟꯅ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯅꯣꯡ ꯄꯥꯊꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯦꯆꯤꯟꯒꯤ ꯑꯩꯈꯣꯏꯅ ꯅꯦꯛꯂꯨꯔꯤꯕ JCB ꯑꯗꯨꯒꯤ ꯃꯦꯆꯤꯟ ꯈꯔ ꯕꯦꯔꯥ ꯀꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨ ꯅꯠꯇꯅ ꯏꯈꯪ ꯈꯪꯍꯧꯗꯅ JCB ꯑꯗꯣ ꯏꯟꯖꯤꯟ ꯁ꯭ꯇꯥꯔꯠ ꯍꯦꯛ ꯇꯧꯔꯨꯕꯒ ꯃꯩ ꯍꯧꯔꯛꯇꯨꯅ ꯆꯥꯛꯈꯠꯂꯛꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ JCB ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯛꯁꯣꯞꯇ ꯄꯨꯗꯨꯅ JCB ꯑꯗꯣ ꯁꯦꯝꯅꯕꯒꯤ ꯄꯨꯈ꯭ꯔꯦ꯫ ꯋꯥꯛꯁꯣꯞ ꯌꯧꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯀꯔꯤꯃꯠꯇ ꯑꯁꯣꯏꯕ ꯂꯩꯔꯝꯗꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯉꯛꯄꯗ ꯄꯟ ꯊꯦꯡꯈꯤꯕꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯪꯇ JCB ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯃꯪ ꯃꯍꯥꯗ ꯀꯤꯍꯟ ꯈꯪꯍꯟꯕ, ꯇꯧꯍꯩꯗꯕ ꯊꯕꯛ ꯀꯌా ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯃꯈꯥ ताना ꯊꯕꯛ ꯁꯨꯕ ꯉꯝꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯗ ꯅꯠꯇꯦ, ꯌꯨꯝ ꯑꯗꯨꯕꯨ ꯇꯛꯈꯥꯏꯅꯕꯒꯤꯗꯃꯛꯇ ꯅꯦꯛꯂꯨꯕ ꯃꯦꯆꯤꯟ ꯀꯌꯥ ꯂꯥꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯕꯅꯤ꯫
ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯁꯤꯗꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯁꯤꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤꯁꯤꯡꯗꯣ ꯑꯉꯥꯎꯕ ꯐꯩꯒꯤ ꯃꯇꯧꯒꯨꯝ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯉꯥꯎꯔ ꯐꯩꯅ ꯅꯥꯕ ꯑꯃꯗꯤ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯑꯣꯕ ꯐꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ ꯏ ꯑꯣꯕ ꯑꯃꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯤꯁꯤꯡꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯀꯔꯤꯅꯣꯝꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯑꯃꯒ ꯄꯝꯐꯨꯗ ꯐꯨꯅꯕ ꯀꯌా ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯃꯌꯥꯝ ꯑꯗꯣ ꯃꯊꯪ ꯀꯤꯔꯛꯂꯗꯨꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯝꯂꯕꯒꯤ ꯇꯨꯡꯗ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯌꯨꯝ ꯑꯗꯨ ꯃꯥ ꯊꯣꯛꯄ ꯂꯩꯖꯔꯁꯅꯨ ꯍꯥꯏꯗꯅ ꯊꯅꯝꯂꯤꯕ ꯑꯗꯨꯅꯤ꯫ ꯑꯣ ꯑꯗꯣ ꯄꯥꯕꯨꯡ, ꯑꯩꯅ ꯄꯥꯕꯨꯡꯗ ꯌꯥꯝꯅ ꯍꯪꯅꯤꯡꯕ ꯑꯃ ꯂꯩ꯫ ꯀꯔꯤ ꯋꯥꯐꯝꯅꯣꯅꯦ? ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯣꯠ ꯂꯣꯏꯁꯤꯜꯂꯒ ꯆꯪꯉꯛꯄꯗ ꯊꯣꯡ ꯂꯣꯟꯕ ꯀꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀꯥꯗꯨꯒꯤ ꯁꯣꯗꯨ ꯑꯩꯈꯣꯏꯅ ꯐꯛꯀꯥꯏꯅꯕ ꯇꯧꯕ ꯃꯇꯝꯗ ꯑꯁꯣꯝ ꯃꯅꯨꯡꯂꯣꯝꯗꯒꯤ ꯊꯣꯡ ꯊꯤꯜꯂꯛꯏ꯫ ꯑꯗꯨꯅ ꯃꯁꯤꯅ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ? ꯃꯅꯨꯡꯗ ꯃꯤ ꯂꯩꯕꯖꯥꯠꯂꯣ ꯄꯥꯕꯨꯡ? ꯑꯩ ꯀꯗꯥꯏꯗꯒꯤ ꯂꯩꯔꯗꯒꯦꯅꯦ? ꯌꯨꯝ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯇꯧꯔꯛꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯚꯥꯞ ꯇꯥꯔꯕ꯭ꯔꯥ? ꯄꯥꯕꯨꯡ, ꯃꯗꯨ ꯃꯥꯒꯤ ꯀꯥ ꯑꯣꯏꯔꯕꯖꯥꯠꯂꯥ? ꯑꯣꯏꯔꯝꯃꯣꯏ, ꯃꯗꯨ ꯃꯍꯥꯛꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕ ꯀꯥꯗꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯁꯣꯗꯨ ꯂꯪ ꯑꯉꯥꯡꯕꯅ ꯀꯣꯌꯦꯠ ꯌꯦꯠꯁꯜꯂꯝꯕ꯭ꯔꯣ? ꯍꯣꯏ, ꯌꯦꯠꯁꯜꯂꯝꯕ ꯃꯥꯜꯂꯤ꯫ ꯃꯗꯨꯗ ꯁꯣ ꯐꯛꯀꯥꯏꯒ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯪꯗꯨ ꯂꯧꯊꯣꯛꯎꯕ ꯖꯥꯠꯅꯤꯗ꯫ ꯑꯗꯨꯒ ꯃꯥꯅ ꯂꯪꯗꯨ ꯃꯇꯠ ꯊꯥꯗꯠꯂꯒ ꯂꯧꯊꯣꯛꯄꯒꯤ ꯃꯈꯥꯗ ꯂꯪ ꯑꯉꯥꯡꯕ ꯃꯇꯠ ꯃꯌꯥꯝ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯁꯣꯗꯨ ꯐꯛꯀꯥꯏꯅꯕ ꯅꯨꯡꯗꯪ ꯊꯥꯡꯀꯠꯂꯨꯕꯗ ꯃꯅꯨꯡꯗꯒꯤ ꯊꯣꯡꯗꯣ ꯊꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤ ꯑꯃꯅ ꯊꯣꯡ ꯑꯗꯨꯗ ꯗꯪ ꯊꯤꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯅꯨꯡꯗ ꯃꯤ ꯂꯩꯕꯗꯧꯅ ꯉꯔꯪ ꯋꯥ ꯉꯥꯡꯕꯒꯤ ꯃꯈꯣꯟ ꯇꯥꯈꯤꯕꯅꯤ ꯄꯥꯕꯨꯡ꯫ ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ꯫ ꯅꯍꯥꯛꯇꯤ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯨꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯧꯅꯤꯡꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯅꯪꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯇꯧꯕ ꯌꯥꯒꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯥꯏꯕꯗꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯥꯐꯣꯡꯂꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛ ꯂꯩꯔꯝꯂꯕꯗꯤ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤꯀꯣ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯑꯩ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯆꯠꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯁꯤꯜ ꯂꯥꯡꯅꯕ ꯑꯣꯏꯅ ꯇꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕꯒꯤ ꯇꯨꯡꯗ ꯕꯣꯕꯣꯏꯗꯣ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯁꯤꯠ ꯁꯦꯡꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯆꯠꯂꯨꯒꯦ ꯈꯜꯂꯗꯨꯅ ꯑꯌꯨꯛꯁꯨ ꯑꯣꯏꯔꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯂꯥꯛꯈꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯁꯨꯕꯁꯦ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ, ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯜꯗꯣ ꯂꯣꯏꯁꯤꯟꯅꯔꯁꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ, ꯊꯕꯛ ꯁꯨꯕꯁꯦ ꯂꯣꯏꯔꯕꯅꯤ나 ꯄꯩꯁꯥ ꯄꯥꯅꯕ ꯇꯥꯕꯅꯤ, ꯂꯣꯏꯁꯤꯟꯅꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯄꯩꯁꯥ ꯄꯥꯅꯈꯤ꯫ ꯑꯗꯨꯝꯅ ꯄꯩꯁꯥ ꯄꯥꯅꯔꯤꯉꯩ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯄꯨꯡ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯣꯏꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯉꯛꯂꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯨꯡꯗꯥꯡ ꯐꯥꯎꯕ ꯃꯍꯥꯛꯅ ꯂꯩꯔꯨꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯂꯒꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯕꯗꯒꯤ ꯄꯩꯁꯥ ꯄꯥꯅꯔꯤꯕꯗꯣ ꯄꯔꯞ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯨꯝꯗ ꯍꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯩꯁా ꯄꯥꯅꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯒ ꯌꯨꯝꯗ ꯍꯜꯂꯣ, ꯑꯩꯈꯣꯏꯁꯨ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯂꯒꯗꯕꯅꯤꯗꯅ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯕꯣꯕꯣꯏꯁꯨ ꯍꯣꯏꯗ, ꯉꯁꯤ ꯅꯣꯡꯃꯈꯛ ꯂꯩꯕꯕꯨ ꯀꯩꯗꯧꯋꯦꯒꯦ, ꯑꯁꯨꯛ ꯅꯥꯟꯅ ꯁꯦꯟꯇꯣꯛꯂꯕꯁꯤꯐꯥꯎꯕ ꯀꯗꯥꯏꯗꯒꯤ ꯕꯨꯅꯣꯗ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯗꯨꯗ ꯌꯥꯔꯗꯨꯅ ꯆꯥꯛ ꯆꯥꯕꯗꯣ ꯁꯦꯝ ꯁꯥꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯆꯥꯛ ꯆꯥꯔꯤ꯫ ꯃꯌꯥꯝꯗꯣ ꯌꯨꯁꯨ ꯈꯔ ꯊꯛꯂꯤ, ꯕꯣꯕꯣꯏꯁꯨ ꯈꯔꯗꯤ ꯊꯛꯆꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯟ ꯃꯈꯩ ꯇꯧꯗꯕ ꯃꯑꯣꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯍꯥꯏꯕꯗꯤ ꯎꯁꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯁꯣꯔꯣ ꯆꯤꯡꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯅꯥꯅꯣ ꯑꯁꯤꯗ ꯃꯤꯒꯤ ꯁꯤꯡ ꯍꯨꯔꯥꯜꯂꯤꯕꯁꯦ? ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯕꯨ ꯑꯁꯨꯃꯥꯏꯅ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯊꯝꯕ ꯁꯤꯡ ꯍꯨꯔꯥꯟꯕꯒꯤ ꯆꯠꯅꯕꯤ ꯂꯩꯕꯖꯥꯠꯂꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯣꯕꯣꯏꯗꯣ ꯌꯨꯒ ꯈꯔ ꯊꯧꯕꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯨꯝꯕꯨ ꯑꯃꯅꯤ ꯁꯥꯗꯨꯅ ꯉꯥꯡꯂꯨꯒꯦ ꯈꯟꯗꯨꯅ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯎꯁꯥꯔ ꯀꯩꯅꯣꯝꯃ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯆꯠꯈꯤꯕ ꯃꯈꯣꯟ ꯇꯥꯈꯤꯕ ꯑꯗꯣꯝꯗ ꯆꯦꯜꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯆꯠꯈꯤꯕ ꯑꯃꯗꯤ ꯂꯥꯛꯄꯁꯨ ꯎꯗꯦ, ꯑꯗꯨꯒ ꯂꯩꯕꯁꯨ ꯎꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯗ꯭ꯔꯥ
नत्रगना अइना थोलक्पा खरा थेंथगिबगिरा मेरा निशानग निशा पांकलपने लोई फुगलकनिको असोमना हायरमलगा बोबोय मनुंगदा अमुक चंख्रे महांगना अदुमना मनुंगदे हेक चंखिबगा लापतकना कनागुंबा अमा बोबोयदा यावना मुन्ना जेंगदुना लेहौखि मसिदगिदी मयामदो थकपा चाबा मथंग मथंग लोसिनरलदुना बोबोयदो मयुमदा हल्लगे हायदुना नुमिदांगि पुंग मापन खरा हेलकपा तरा तरकपा अदुवाइदा हायरि मतमदुदा मयामना बोबोयदा अखोय थिनबियुरा हायदुना हंगी मदुदा बोबोयना आई यानी यानी अइसे कहिउ तौबजा नति आई थना दुम चखिबा यानिको आसोमना हायरमलगा महाग चखिगे हायदुना परब परब थोलकपदा युम मदुगी थोंगिम पांदा कनागुम मियो यमा लेपलगा लेरिबदो महांगना हाइफेट उखि मसिदगिदी महांगना थोंगिम पालोमदा चटपा किजदुना हाय नखोय कना कनानो खर लाउरी अइसी खोंग थांगबा खर वाइने आसिगी अइगे गाड़ी मनाक फावबदी नोने खर थिनबा तारिये अदुमना हायरकपदा लेरिबसिंग अदुना अहिंग सिबा लेकथोकलगा हयेंग ओइना चलदि फगदबनी गाड़ी थौबसु ngamnaroi aduna horen accident thokpa khotpa tamba ngamdi haiduna hairi mayamna hairibado boboina thoina tasaludi mahakdi tasengna yum adu thalok lamlaga mahak chaninglabani masigi matung boboido yum chalage haiduna mayangloina na para para throka matamta yum adu jwar habukum yamna kana nilakhi hada mukti leiba singa du sujawan niklabani na makoina jwar hare pakthau haiduna makoi pakthari बोबोयदि खंगी कइनोमा तौरक्ले हाइबसे महाक्ति पाक्थदबिदा महागे गाड़ी अदुगे मखोंग जौननबा परप परप असुमक लाक्ले महाना अदुमना सुम लाकु मतमदा गाड़ी अदु यौगदबा खरा खतमक ngairबा कांदा महाकु चिदोरिबा मयाम सिंग अदुना फजन नंथिना युम जौननबा चटपिरो सार हाइरक्ले मसिदगे बोबोयसु होय होय हाइरमनगा मयुम जौननबा गाड़ी अदो यांगना दुमक थौननबगिदमक स्टार्ट तौरी अदुमना माना गाड़ी दो हलेकतुना याना थौखिगे हाइदुना स्टार्ट तौरगा मयाम सिंगदुदा माइ लेसिलपदा मयाम सिंग अदुगी मरक्ता सखंगदबा नुपी अमा लेपलगा मतुंग ओंथोकलगा लेरिबदो बोबोयना उखि मदु उबदा बोबोय मसादो पाखत मनखिबना गाड़ी अदो निंथिजना स्टार्ट अदो हवनबा ngamdri मसिदगिदी बोबोयना इपा पाखना गाड़ी अदुदा हुपाकना दंग 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 थाजली अदुगा स्टार्ट हौबदगिदी स्टार्ट ngangtuना महागदो यामना कना लेखलगा थौख्रे बुबोय की मतवदु दा लेहौरिबा सिंगदुना करिलुने तौरिसिना लाइवनरबा जाला असमना हायरगा मखोय इमुलुमदा चंगनखि मदुकी मतुंग बुबोयदो मयुम जौनबा सम थरपना हौजिक्ति मयुम जौरी मयुम जौरबदा महाकी मपाना करी करम तौरे युम मदुदगी अदु पाखना हलक्लिबना करी दौरे हायदुना हंगी मतम अदुदा बुबोयना माना उरकपा अमदि ताखिबा पुनमगदो मपाबुंगदा लोइनमक तम्मी वफम अदु ताबदा मपाबुंगना अइना हायरा वफम अदुदा कदुंगा चलुगनो हायदुना करिगुंबा नहाना मखाताना अमुक चलबा तारगदी नथ्वाइ फावबा मांगबा यारिबनी अदुना यारिबा मखै युम अदुगी मनाक्ता चलनु नंगा चलनिंबा फना लेरबसु नखोइगी मी मयामबा लोइनना अयु उंथंगी मतमदा चलपा यागनी नुमिदांग हेक ओइखिबदा नुमिदांग हाइबसिदि लाइगे मतमनी नमदुना मखोइसे कनबा सुमसुम हेकलकदोरिबनी हायरी वफम अदु ताबदा बोबोयना आमाइबा अहैबा मा तौरगा युम अदुदा तौरिबा सिंगतो लोइनमक तिंकोक लाइकोक हल्लगे फाहल्लगे हायदुना मकोकनिंगदा खल्ली असिदगिदी महाक्तो आमाइबा अमा थिदुना युम अदुदा लेरिबा तिमु फत्तबा लाइमु फत्तबा ओलबा थवाइ मिलेट अदो मतौ कर्म तांथोकदगे हायबा तायनबगिदमक महाक आमाइबा थिबा हौरखि असुमना महाना आमाइबा असुम थिरको मतमदा आमाइबा अमा थेंगनखि हारिबा आमाइबा अदुगी मनाक्ता बोबोय चत्तुना युम अदुदा थोलिबा थोदुक वाथोकसिंग अदुगी मतांगदा वारी लीदुना खंगललगे खलदुना महाक आमाइबा तांगबगी मनाक्ता लाखि मतौ असुमना बोबोयदो आमाइबा तांगबगी मयुम जोरकलबदा बोबोयना आमाइबा तांगबबु हन्ना हन्ना कौरी आमाइबा तांगबसु तारादुना मपालांगदा थोरकले मतमदुदा बोबोयना लेपलगा लेरंबा अदुदा आय इबुंगो नुपा मचा करी लेरबगे नंगना आइगी नाक्ता लाक्लिबसिबो कना हंगबनो ओजा ओजासी ओजा माइबा तांगबा हाइबदु ओइबिरबरा माने माने आई सामकनी करी तनासे हाइबनोने नंगी नसासी बुंगो आइना सुमजि येंगो मतमदा आफिंग फाय मै लोय लोयनबगुम तवी पाखतकनु नेना ताना वारिदो सानसी से 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 मांगोल से काखलगदु फनी ओजा माइबा
ꯁꯦ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨ ꯑꯩꯅ ꯐꯛꯁꯤꯗ ꯐꯝꯃꯒꯦꯀꯣ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯀꯩꯗꯧꯕ ꯀꯔꯤ ꯇꯅꯁꯦ ꯍꯥꯏꯕꯅꯣꯅꯦ ꯅꯪꯕꯣ ꯑꯣꯖꯥ ꯃꯥꯏꯕ ꯁꯨꯝꯗꯧꯕꯅꯤ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯂꯩꯖꯔꯝꯕ ꯌꯨꯝ ꯑꯃꯈꯛ ꯂꯩ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤ ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯈꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯇꯣꯝꯇ ꯁꯤꯖꯈ꯭ꯔꯦ ꯍꯥꯏꯁꯤꯅꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯇꯃꯥꯘꯥꯠ ꯇꯧꯖꯕꯅꯤꯅꯦ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯀꯩꯗꯧꯕ ꯃꯈꯥ ꯇꯥꯎ ꯑꯗꯨꯕꯨ ꯑꯣꯖꯥ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯁꯤꯟꯕꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯕ ꯑꯝꯇ ꯉꯝꯅꯗ꯭ꯔꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯕꯖꯥꯠꯅꯣ ꯑꯣꯖꯥ ꯅꯨꯃꯤꯠꯀꯤ ꯋꯥꯗꯤ ꯈꯪꯖꯗ꯭ꯔꯦ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯌꯥꯗꯤ ꯑꯣꯏꯖꯔꯝꯂꯒꯅꯤ ꯀꯔꯤ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯌꯥ ꯑꯗꯨ ꯀꯨꯏꯕ ꯃꯇꯝꯗꯤ ꯅꯈꯣꯏ ꯌꯨꯝ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯤꯕ ꯃꯤꯁꯤ ꯃꯤꯅꯥꯒꯗꯤ ꯌꯥꯎꯗꯕ꯭ꯔꯣ ꯑꯣꯖꯥ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯛꯄ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯖꯈ꯭ꯔꯕꯅꯤ ꯑꯣꯖꯥ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯇꯝꯅꯩ ꯈꯪꯂꯛꯂꯤꯕ ꯑꯣꯖꯥ ꯑꯗꯒꯤ ꯑꯩꯅ ꯌꯨꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯅꯕꯒꯤ ꯑꯩꯒꯤ ꯊꯕꯛ ꯈꯔꯗ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄꯗꯒꯤ ꯌꯨꯝ ꯑꯗꯨ ꯁꯦꯡꯗꯣꯛꯆꯕꯅꯤ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯀꯔꯤ ꯉꯛꯂꯤꯕ ꯍꯥꯏꯌꯨ ꯑꯣꯖꯥ ꯌꯨꯝ ꯑꯗꯨꯗ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯔꯤ ꯃꯇꯥ ꯃꯔꯤ ꯅꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯕꯗꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯣꯖꯥ ꯑꯗꯨꯒ ꯑꯣꯖꯥ ꯑꯩ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯔꯤ ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨꯒꯤ ꯃꯔꯤꯁꯤꯡꯗꯗꯤ ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯇꯝꯅꯕ ꯑꯀꯤ ꯑꯈꯪ ꯅꯠꯇ꯭ꯔꯒꯅ ꯑꯀꯤꯕ ꯁꯛꯇꯝ ꯃꯌꯥꯝ ꯑꯃ ꯎꯕ ꯁꯤꯒꯨꯝꯕꯁꯤ ꯇꯧꯋꯤ ꯑꯣꯖꯥ ꯁꯤꯕ ꯅꯥꯕꯒꯤ ꯄꯥꯎꯒꯗꯤ ꯂꯩꯕ꯭ꯔꯣ ꯑꯣꯖꯥ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯣꯛꯅꯗꯅ ꯈꯣꯠꯇꯅ ꯁꯤꯕ ꯅꯥꯕꯃꯛꯇꯤ ꯌꯥꯎꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯐꯔꯦ ꯑꯩ ꯂꯥꯛꯂꯒꯅꯦ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯇ꯭ꯔꯕꯗꯤ ꯅꯪꯒꯤꯗꯣ ꯑꯩꯅ ꯚꯥꯞ ꯇꯥꯕ ꯉꯝꯂꯔꯣꯏꯀꯣ ꯑꯣꯖꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯂꯨꯕ ꯌꯥꯒꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯤꯅꯦ ꯑꯩꯒꯤꯁꯨ ꯊꯕꯛ ꯈꯔ ꯂꯩꯔꯤꯕꯅꯤ ꯁꯨꯝꯗꯧꯔꯣ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯅꯪ ꯑꯩꯒꯤ ꯑꯁꯤꯗ ꯂꯥꯛꯂꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯅꯪ ꯑꯩ ꯑꯃꯨꯛ ꯇꯥꯟꯅꯔꯁꯤꯅꯦꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯗꯥꯏ ꯅꯪꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯕꯥꯛ ꯑꯗꯨ ꯑꯃꯨꯛꯀ ꯇꯤꯡꯊꯣꯔꯛꯎ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯪ ꯑꯣꯖꯥ ꯌꯦꯡꯕꯤꯒꯦ ꯑꯣꯖꯥ ꯁꯣꯝꯗ ꯂꯩꯖꯔꯦ ꯀꯗꯥꯏ ꯅꯣꯏꯒꯤ ꯌꯨꯝꯁꯤꯗꯤ ꯐꯅꯕꯨ ꯆꯥꯎꯔꯤꯅꯦ ꯑꯣꯖꯥ ꯑꯗꯨꯝ ꯆꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯑꯁꯤꯒꯤ ꯁꯟꯗꯣꯡꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯍꯩꯃꯥꯡ ꯄꯥꯝꯕꯤ ꯑꯁꯤ ꯌꯥꯟꯊꯠꯇꯕ ꯌꯥꯔꯔꯣꯏ ꯑꯣꯖꯥ ꯍꯩꯃꯥꯡ ꯄꯥꯝꯕꯤꯗꯤ ꯍꯧꯗꯦꯅ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯆꯣꯀꯣ ꯍꯩꯃꯥꯡ ꯄꯥꯝꯕꯤꯅ ꯍꯤꯡꯈꯣꯜꯗ ꯍꯧꯕꯁꯦ ꯇꯧꯍꯩꯗꯦ ꯍꯤꯡꯒꯣꯜꯗꯣ ꯃꯥꯡ ꯇꯥꯛꯏ ꯃꯨꯠꯂꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯩ ꯈꯪꯉꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯤꯗ ꯎꯕ ꯐꯪꯉꯤ ꯑꯗꯨꯕꯨ ꯄꯪꯀꯟ ꯀꯟꯕ ꯁꯥꯎꯝꯗꯤ ꯅꯠꯇꯦ ꯃꯥꯒꯤꯁꯨ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯂꯩꯕꯒꯤ ꯑꯗꯨ ꯁꯥꯐꯣꯡꯂꯤꯕꯅꯤꯀꯣ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯅꯪ ꯍꯜꯂꯣ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯕꯥꯅꯤ ꯄꯨꯟꯅ ꯅꯪꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯠꯅꯕ ꯇꯧꯔꯁꯤꯀꯣ ꯐꯒꯅꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯅ ꯑꯩꯒꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯁꯤꯗ ꯆꯥꯝꯃꯁꯤꯗꯪ ꯌꯥꯔꯦ ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯔꯕꯅꯤꯀꯣ ꯑꯩꯗꯤ ꯑꯇꯩ ꯑꯃꯥꯏꯕꯁꯤꯡꯒ ꯃꯥꯟꯅꯗꯦ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯄꯩꯁꯥ ꯃꯇꯤꯛ ꯅꯠꯇꯦꯀꯣ ꯍꯥꯞꯆꯜꯂꯨ ꯑꯣꯖꯥ ꯑꯩꯅ ꯃꯇꯤꯛ ꯅꯠꯇꯕꯒꯤ ꯋꯥ ꯅꯠꯆꯗꯦ ꯑꯩꯅ ꯄꯦꯟꯖꯗꯅ ꯄꯤꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯇꯨꯡꯗꯤ ꯁꯤꯒꯨꯝꯕꯁꯦ ꯇꯧꯒꯅꯨꯀꯣ ꯐꯒꯅꯤ ꯑꯣꯖꯥ ꯑꯩ ꯍꯣꯠꯅꯖꯒꯦ ꯐꯔꯦ ꯅꯪꯁꯨ ꯌꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕꯣꯕꯣꯏ ꯑꯃꯥꯏꯕ ꯇꯥꯡꯕꯒꯤ ꯃꯅꯥꯛꯇꯒꯤ ꯃꯍꯥꯛ ꯍꯜꯂꯛꯂꯦ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯗꯣ ꯕꯣꯕꯣꯏꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯗ ꯇꯝꯃꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯏꯕꯨꯡꯉꯣ ꯃꯗꯨ ꯑꯣꯏꯗꯤ ꯀꯌꯥ ꯊꯥꯖ ꯐꯥꯠꯇꯦ ꯀꯔꯤꯒꯤꯅꯤꯅ ꯄꯥꯕꯨꯡ ꯀꯔꯤꯒꯤ ꯍꯥꯏꯕꯕꯨ ꯍꯩꯔꯕ ꯃꯃꯤꯡ ꯆꯠꯂꯕ ꯑꯃꯥꯏꯕ ꯀꯌꯥꯅꯤ ꯑꯩꯅ ꯀꯧꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯌꯦꯡꯍꯟꯈꯤꯕ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ
ꯑꯃꯠꯇ ꯐꯍꯟꯕ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯗꯦꯀꯣ ꯍꯣꯏ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯕ ꯌꯥꯅꯕꯒꯤꯗꯃꯛꯇꯗꯤ ꯃꯈꯣꯏꯅ ꯁꯤꯟꯕꯤꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯇꯤꯡꯀꯣꯛ ꯂꯥꯏꯀꯣꯛꯄ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯅꯤꯡꯂꯤꯕꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯄꯥꯕꯨꯡꯒꯤ ꯑꯁꯨꯛ ꯆꯥꯎꯔꯕ ꯃꯊꯣꯟ ꯑꯍꯨꯝꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯅꯪꯕꯨ ꯏꯄꯦꯟ ꯄꯦꯟꯗ꯭ꯔꯕ꯭ꯔꯅꯦ ꯄꯥꯕꯨꯡ ꯑꯗꯨꯒꯤ ꯉꯛ ꯅꯠꯆꯗꯦ ꯄꯥꯕꯨꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯈꯨꯡꯒꯪꯒꯤ ꯁꯨꯕꯝ ꯅꯣꯝꯕꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯑꯃꯗꯤ ꯏꯆꯜꯁꯤꯡꯁꯤ ꯊꯕꯛ ꯈꯔ ꯄꯤꯕ ꯉꯝꯖꯔꯕꯗꯤ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯈꯟꯖꯔꯛꯄ ꯃꯪꯂꯥꯟꯗꯣ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯑꯩ ꯈꯪꯉꯦ ꯅꯤꯡꯈꯤꯕꯗ ꯍꯣꯡꯗꯕ ꯅꯪꯅꯤ ꯍꯣꯠꯅꯒꯗꯕꯅꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯍꯣꯠꯅꯒꯗꯕꯅꯤ ꯍꯣꯠꯅꯔꯕꯗ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯂꯝꯁꯥꯡ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯂꯒꯅꯤ ꯄꯣꯊꯥꯔꯣ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛ ꯆꯠꯄ ꯍꯥꯏꯕꯗꯨ ꯏꯄꯥꯕꯨꯡꯁꯨ ꯈꯔ ꯌꯥꯎꯒꯦꯗꯅ ꯄꯥꯕꯨꯡ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯃꯥꯏꯕꯗꯨꯅꯁꯨ ꯄꯣꯔꯛꯀꯅꯣꯗꯨ ꯍꯥꯏꯔꯛꯇꯦ ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯊꯣꯛꯏꯅꯦ ꯍꯌꯦꯡꯁꯤꯅ ꯑꯗꯣꯝꯆꯥꯅ ꯅꯪꯒ ꯑꯩꯒꯁꯤ ꯂꯥꯛꯇꯕ ꯌꯥꯗꯦ ꯂꯥꯛꯑꯣ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤꯅꯦ ꯄꯥꯕꯨꯡ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯒꯤ ꯏꯃꯥꯛ ꯅꯨꯄꯥ ꯑꯃ ꯑꯥꯗ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯗꯨ ꯊꯣꯛꯂꯛꯀꯅꯤ ꯃꯈꯣꯏꯗ ꯂꯥꯛꯀꯅꯤ ꯄꯨꯟꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯒ ꯁꯩꯈꯪ ꯃꯥꯏꯈꯪꯅꯁꯤ ꯑꯔꯨꯕ ꯋꯥ ꯑꯃꯁꯨ ꯇꯥꯟꯅꯁꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯅꯪ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩꯒ ꯑꯗꯨꯝ ꯆꯠꯂꯒꯦ ꯅꯪꯒꯤ ꯊꯕꯛꯇꯨꯅ ꯃꯔꯨꯅꯤ ꯑꯗꯨꯅ ꯆꯠꯂꯣꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯕꯣꯕꯣꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯄꯥꯕꯨꯡꯗꯣ ꯀꯗꯥꯏꯗꯅꯣꯃ ꯊꯣꯛꯈ꯭ꯔꯤ ꯕꯣꯕꯣꯏꯁꯨ ꯂꯝꯁꯥꯡꯒ ꯆꯠꯂꯨꯕꯒ ꯋꯥꯔꯗꯨꯅ ꯐꯃꯨꯡꯗ ꯑꯗꯨꯝ ꯍꯤꯞꯊꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗꯅꯤ ꯕꯣꯕꯣꯏꯗꯣ ꯑꯃꯥꯏꯕ ꯑꯇꯥꯡꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯕꯣꯕꯣꯏꯅ ꯑꯃꯥꯏꯕ ꯑꯇꯥꯡꯕꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯃꯥꯏꯕ ꯑꯇꯥꯡꯕꯗꯣ ꯃꯐꯩ ꯃꯔꯣꯟ ꯅꯤꯡꯊꯤꯅ ꯁꯦꯠ ꯆꯥꯔꯗꯨꯅ ꯕꯣꯕꯣꯏꯕꯨ ꯉꯥꯏꯕ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯂꯥꯛꯆꯔꯤ ꯑꯇꯣ ꯑꯩꯕꯣ ꯊꯦꯡꯉꯤꯗ ꯑꯩꯕꯣ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯝꯗꯥꯏꯗꯗꯤ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯒꯗꯕꯅꯤ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯁꯤꯜ ꯂꯥꯡꯒꯗꯕꯅꯤꯀꯣ ꯅꯣꯏ ꯅꯍꯥꯁꯤꯡꯒꯤ ꯍꯧꯅꯕ ꯂꯥꯏꯊꯣꯛꯄꯗꯨ ꯇꯧꯒꯅꯨ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯍꯧꯒꯠꯇꯨꯅ ꯂꯣꯏꯔꯕꯅꯤ ꯂꯥꯎ ꯆꯠꯄ ꯌꯥꯔꯅꯤꯅꯦꯀꯣ ꯑꯣꯖꯥ ꯌꯥꯖꯔꯅꯤ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯕꯣꯕꯣꯏ ꯑꯃꯗꯤ ꯑꯃꯥꯏꯕ ꯇꯥꯡꯕ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯕꯣꯕꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯩꯔꯝꯕ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯝꯅꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯏ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗꯤ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯂꯝꯂꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯇꯥꯡꯕꯅ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯌꯨꯝ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯀꯅꯥꯝꯇ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯑꯣꯖꯥ ꯑꯗꯨꯒ ꯑꯁꯨꯛ ꯅꯥꯟꯅ ꯍꯧꯖꯤꯛ ꯃꯤ ꯂꯩꯅꯕꯒꯨꯝ ꯇꯔꯨ ꯇꯅꯥꯜꯂꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯣꯖꯥ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯃꯤ ꯅꯦꯛꯂꯒ ꯁꯦꯡꯗꯣꯛꯍꯟꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯣꯕꯣꯏꯅ ꯃꯤ ꯅꯦꯛꯂꯒ ꯁꯦꯡꯗꯣꯛꯍꯟꯕ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯀꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥꯒꯤ ꯋꯥꯔꯤ ꯑꯗꯣ ꯑꯃꯥꯏꯕ ꯑꯇꯥꯡꯕꯗ ꯂꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯇꯥꯡꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯆꯪꯅꯕ ꯇꯧꯔꯁꯤꯅꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯇꯥꯡꯕꯅ ꯊꯣꯡꯖꯤꯟ ꯄꯥꯟ ꯑꯗꯣ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯁꯥꯕ ꯁꯥꯎꯝ ꯑꯃ ꯐꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯇꯥꯡꯕꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯩ ꯇꯧꯔꯤꯕꯗꯣ ꯕꯣꯕꯣꯏ ꯎꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯃꯈꯣꯏꯒꯤ ꯈꯪꯅꯖꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯇꯥꯡꯕꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯃꯈꯥ ꯀꯥꯆꯤꯜ ꯀꯣꯌꯥ ꯀꯥ ꯈꯨꯗꯤꯡ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯔꯦ ꯑꯁꯤꯗ ꯐꯝꯂꯒ ꯂꯩꯔꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯑꯣꯖꯥ ꯍꯥꯏꯕꯤꯌꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯨ ꯏꯕꯥꯅꯤ ꯌꯨꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯀꯗꯕꯅꯤꯀꯣ ꯑꯣꯖꯥ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯗꯦ ꯕꯨꯠꯇꯨ ꯊꯣꯛꯂꯛꯂꯒ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯇꯝꯅꯩꯅ ꯍꯥꯏꯖꯈꯤꯕꯗꯥꯏꯅꯦ ꯍꯣꯏ ꯕꯨꯠꯇꯨ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛꯇꯅꯤꯅꯦ ꯅꯪꯕꯨ ꯑꯩꯅ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯄꯤꯒꯗꯧꯔꯤꯕꯁꯦ ꯀꯩꯅꯣꯅ ꯍꯥꯏꯁꯤꯕꯣ ꯑꯣꯖꯥ ꯑꯩꯕꯨ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯄꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯟꯕꯨ ꯑꯄꯪꯕꯧ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯪꯕꯨ ꯃꯥ ꯀꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯊꯝꯕꯒꯤ ꯋꯥꯅꯤ ꯅꯪꯕꯨ ꯃꯉꯣꯟꯗ ꯄꯤꯖꯊꯣꯛꯈꯤꯗꯧꯕꯗꯤ ꯅꯠꯇꯦꯀꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯂꯥꯏ ꯀꯧꯕ ꯃꯇꯝꯗ ꯂꯥꯏ ꯌꯥꯎꯗꯅ ꯈꯣꯏꯔꯝꯕ ꯂꯥꯏ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯧꯕꯗ ꯂꯥꯏ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯔꯤ ꯀꯥꯟꯅꯔꯤ ꯑꯗꯨꯅ ꯀꯧꯅꯔꯨꯗꯅ ꯀꯥꯟꯅꯗꯦ ꯅꯪ ꯂꯩꯔꯕꯗꯤ
ꯃꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯣꯖꯥ, ꯃꯈꯣꯏ ꯅꯠꯇꯦ, ꯃꯍꯥꯛꯅꯤ ꯑꯣꯖꯥ. ꯑꯩ ꯅꯪꯅꯕꯨꯗꯤ ꯃꯈꯣꯏꯗꯨ ꯃꯍꯥꯛꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ. ꯃꯈꯣꯏꯅꯤꯀꯣ, ꯃꯈꯣꯏ ꯃꯍꯨꯝꯅꯤ. ꯐꯔꯦ. ꯃꯈꯣꯏ ꯑꯃꯗꯤ ꯑꯅꯤ ꯑꯃꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅꯕꯨ ꯂꯨꯗꯤ. ꯑꯃꯗꯤ ꯈꯔ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯔꯣꯏꯗꯧꯔꯤꯅꯦ. ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯤ. ꯃꯁꯤ ꯈꯔ ꯁꯥꯊꯤꯅꯦꯍꯦ. ꯆꯨꯝꯃꯤ ꯑꯣꯖꯥ. ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯋꯥꯔꯤ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯂꯤꯕꯤꯈ꯭ꯔꯕꯅꯤ. ꯐꯔꯦ. ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯛꯄ ꯉꯥꯏꯔꯁꯤ. ꯏꯕꯥꯅꯤ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯊꯤꯃꯤꯟꯅꯔꯨꯁꯤ. ꯆꯠꯂꯣ. ꯑꯩꯒꯤ ꯃꯥꯡ ꯊꯥꯎꯅꯦ. ꯇꯨꯡ ꯊꯪꯍꯧꯕ ꯌꯥꯕ ꯅꯠꯇꯦ ꯅꯪꯅ. ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯣꯕꯣꯏ ꯃꯃꯥꯡ ꯊꯥꯅ ꯄꯔꯞ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤ. ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯕꯅꯤ. ꯇꯥꯏꯕꯪ ꯃꯤꯒꯤ ꯌꯨꯝꯗ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯌꯨꯝꯗ ꯅꯈꯣꯏ ꯃꯦꯔꯥ ꯂꯝꯕꯥ ꯑꯣꯏꯈ꯭ꯔꯕ, ꯇꯥꯏꯕꯪ ꯊꯋꯥꯏ ꯊꯥꯗꯣꯛꯂꯝꯂꯒ ꯊꯋꯥꯏ ꯃꯌꯦꯜ ꯑꯣꯏꯈ꯭ꯔꯕ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯌꯥꯗꯦ ꯀꯣ. ꯑꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯀꯣꯟꯕ ꯌꯨꯝꯗ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯅꯠꯇꯕ, ꯊꯋꯥꯏ ꯄꯥꯟꯗꯕ, ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯃꯠꯇ ꯂꯩꯕ ꯇꯧꯍꯩꯗꯦꯀꯣ. ꯑꯗꯨꯒ ꯍꯛꯆꯥꯡ ꯌꯥꯎꯗꯕ ꯊꯋꯥꯏ ꯅꯈꯣꯏꯅꯁꯨ ꯂꯩꯕ ꯇꯧꯍꯩꯗꯦ. ꯅꯈꯣꯏꯒꯤ ꯂꯩꯐꯝꯗꯤ ꯂꯩꯄꯥꯛꯇ ꯂꯩꯒꯗꯕꯅꯤ. ꯑꯗꯨꯒ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯩꯈꯣꯏꯅ ꯂꯩꯍꯧꯒꯗꯕꯅꯤ. ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯣ ꯃꯔꯨꯝ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯜꯂꯝꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯕꯣꯕꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ. ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯛꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯕꯣꯕꯣꯏꯗ ꯍꯧꯖꯤꯛꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯦ. ꯅꯠꯇꯦ, ꯅꯪꯕꯨ ꯅꯁꯥꯗꯨ ꯉꯁꯥꯏꯗꯒꯤ ꯄꯣꯊꯥꯗꯕꯤꯗ ꯍꯣꯠꯅꯔꯛꯄꯁꯤꯗ ꯈꯔ ꯋꯥꯕ꯭ꯔꯣ? ꯑꯣꯖꯥ, ꯋꯥꯕꯨꯗꯤ ꯋꯥꯗꯦ. ꯆꯣꯛꯊꯕꯕꯨꯗꯤ ꯈꯔ ꯆꯣꯛꯊꯩ. ꯀꯔꯤ? ꯋꯥꯗꯤ ꯋꯥꯗꯕ ꯑꯗꯨꯒ ꯈꯔꯕꯨꯗꯤ ꯆꯣꯛꯊꯖꯕ? ꯍꯣꯏ ꯑꯣꯖꯥ. ꯑꯗꯣ ꯑꯣꯖꯥ, ꯑꯣꯖꯥꯅ ꯉꯁꯤ ꯂꯥꯏ ꯈꯣꯏꯔꯝꯈꯤꯕꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯂꯔꯣꯏꯗ꯭ꯔꯣ? ꯇꯔꯨꯛꯇꯅꯕ ꯅꯠꯇ꯭ꯔꯣ ꯂꯥꯏ ꯈꯣꯏꯔꯝꯅꯔꯁꯤꯕꯣ? ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯀꯔꯤꯒꯨꯝꯕꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯂꯥꯜꯂꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯇꯥꯟꯊꯣꯛꯀꯅꯤ. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯆꯨꯝꯂꯝꯕ ꯊꯣꯛꯂꯕꯗꯤ ꯅꯣꯏ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ. ꯑꯩꯗꯤ ꯑꯆꯨꯝꯕ ꯃꯤꯒꯤ ꯃꯥꯏꯀꯩꯗ ꯂꯩꯔꯛꯀꯅꯤ. ꯑꯣꯖꯥ, ꯆꯨꯝꯕꯕꯨꯗꯤ ꯑꯩꯈꯣꯏꯅ ꯆꯨꯝꯃꯤ. ꯃꯥꯅ ꯄꯦꯟꯖꯗꯕ ꯈꯔ ꯂꯩꯔꯝꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯐꯔꯦ. ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯇꯧꯔꯒꯦ. ꯅꯨꯃꯤꯠꯁꯤꯁꯨ ꯈꯔ ꯊꯨꯅ ꯇꯥꯔꯕꯗꯤꯅꯦ, ꯂꯥꯏꯁꯤꯁꯨ ꯈꯔ ꯊꯨꯅ ꯈꯣꯏꯔꯝꯕ ꯌꯥꯕꯅꯤ. ꯑꯣꯖꯥ, ꯀꯩꯅꯣꯝꯇ ꯍꯥꯏꯌꯨꯅꯦ. ꯀꯔꯤ ꯋꯥꯐꯝꯅꯣꯅꯦ? ꯅꯪꯅꯒ ꯆꯤꯔꯣꯟ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯂꯤꯕꯗꯨꯕꯨ ꯁ꯭ꯋꯥꯏꯗ ꯀꯅꯥ ꯂꯩꯗꯅ ꯉꯥꯡꯂꯤꯕꯅꯣꯅꯦ? ꯑꯣꯖꯥ, ꯑꯇꯩ ꯅꯠꯇꯕ ꯑꯃꯥꯏꯕꯁꯤꯡꯁꯤ ꯅꯣꯡ ꯇꯥꯍꯟꯕꯁꯨ ꯉꯝꯃꯤ, ꯇꯥꯍꯟꯗꯕꯁꯨ ꯉꯝꯃꯤ ꯑꯗꯨꯅ ꯇꯥꯖꯩ. ꯃꯗꯨꯕꯨ ꯆꯨꯝꯕ ꯆꯠꯂꯣ. ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯉꯝꯗꯕ ꯀꯔꯤꯕꯨ ꯂꯩꯕꯒꯦꯅꯦ? ꯅꯣꯡ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯧꯊꯕ ꯉꯝꯃꯤ, ꯑꯗꯨꯒ ꯍꯥꯡꯍꯟꯕꯁꯨ ꯉꯝꯃꯤꯀꯣ. ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯐꯥꯎꯕ ꯊꯩꯕ ꯉꯝꯂꯤꯕꯅꯤꯅꯦ ꯑꯩꯈꯣꯏꯗꯤ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯣꯖꯥ, ꯅꯨꯃꯤꯠꯁꯦ ꯆꯤꯡꯊꯕꯤꯈ꯭ꯔꯣ. ꯈꯔ ꯊꯨꯅ ꯇꯥꯍꯟꯕꯤꯔꯣ ꯍꯥꯏꯕꯕꯨ. ꯌꯥꯕꯨꯠ ꯑꯁꯤꯗꯤ. ꯑꯗꯨꯒꯨꯝꯕꯕꯨ ꯑꯩꯈꯣꯏꯅ ꯉꯝꯂꯕꯗꯤ ꯇꯥꯏꯕꯪ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯋꯥꯔꯧꯔꯣꯏꯗ꯭ꯔꯣ? ꯃꯥꯒꯤ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩ. ꯅꯨꯃꯤꯠ ꯆꯤꯡꯊꯕ ꯍꯥꯏꯕꯗꯨꯃꯗꯤ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤꯀꯣ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯇꯥꯁꯤꯜꯂꯛꯄꯅ ꯄꯨꯝꯃꯝ ꯃꯝꯁꯤꯜꯂꯛꯂꯤ. ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯥꯡꯕꯅ ꯐꯧꯔꯥꯃꯨꯛ ꯄꯥꯛꯅ ꯆꯩ ꯃꯥꯏꯀꯩ 8 ꯆꯨꯡꯂꯒ ꯂꯪ ꯑꯃꯨꯕꯅ ꯏꯀꯣꯏ ꯀꯣꯏꯅ 7ꯂꯛ ꯀꯣꯏꯔꯤ. ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯕꯣꯕꯣꯏꯗꯣ ꯂꯩꯍꯜꯂꯤ. ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯥꯡꯕꯅ, ꯍꯣꯔꯦꯟ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯊꯣꯛꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯤꯍꯟ ꯈꯪꯍꯜꯂꯛꯀꯅꯤ. ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯇꯤ ꯂꯝꯕꯤ ꯁꯨꯡꯄꯥꯡ ꯄꯥꯡꯊꯣꯛꯄ ꯌꯥꯗꯦ. ꯄꯥꯡꯊꯣꯛꯂꯨꯔꯕꯁꯨ ꯅꯪꯅ ꯎꯔꯤꯕꯁꯤꯡ ꯑꯗꯨꯗ ꯀꯤꯕ ꯌꯥꯗꯦꯀꯣ. ꯑꯣꯖꯥ, ꯑꯩ ꯀꯤꯖꯔꯣꯏ. ꯌꯨ ꯈꯔ ꯊꯛꯂꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕ. ꯀꯔꯤ ꯍꯥꯏꯕ ꯏꯕꯨꯡꯉꯣ? ꯑꯣꯖꯥ, ꯑꯩ ꯀꯤꯖꯔꯣꯏ. ꯅꯨꯄꯥ ꯃꯆꯥꯅꯤ. ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯗꯨꯃꯛ ꯂꯩꯒꯦ ꯑꯣꯖꯥ. ꯑꯗꯨꯅꯤꯗꯅ. ꯑꯗꯨꯗꯤ ꯍꯧꯔꯒꯦꯀꯣ. ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯈꯨꯠꯇꯣ ꯄꯣꯔꯣꯛ ꯈꯨꯗꯨꯅ ꯂꯥꯏ ꯇꯩꯅꯕ ꯍꯧꯔꯛꯂꯤ. ꯃꯍꯥꯛꯅ ꯉꯁꯥꯏ ꯑꯌꯨꯛ ꯂꯩꯔꯨꯔꯕ ꯁꯦꯝ, ꯀꯣꯝꯂꯥ, ꯙꯨꯞ, ꯊꯥꯎꯃꯩ, ꯀꯦꯟꯗꯜ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯂꯣꯏꯅꯃꯛ ꯊꯦꯡꯗꯨꯅ ꯊꯝꯂꯕꯒꯤ ꯇꯨꯡꯗ ꯂꯥꯏ ꯇꯩꯅꯔꯛꯄ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯣꯝꯗꯒꯤ ꯒꯣꯔꯣꯡ ꯒꯔꯥꯡ ꯂꯥꯎꯅ ꯃꯈꯣꯜ ꯑꯍꯧꯕ ꯀꯌꯥ ꯑꯃ ꯇꯥꯔꯤ. ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯃꯨꯡ ꯂꯣꯝꯗꯒꯤ
musin musin muba mami mayam ama thoroklaga amaiba tangba amadi boboigi akoibada koina domak chatuna leiri aduga amaiba tangbadi machinda murum murum lewa sonba lepa natri adumna mahana murum murum lewa solaga lai tainerakpa matam aduta tangbana mamitto pangthoklaga yingman khaduna pangthoklaga mahana tuminna taplei pangthoklaga yingruba matamda imung lomdagi candle paibi masak matau jana fajarabi nupi macha ama tholakhi madu urubada tangba mamit tapna pangthoklamado khangpang pangthui aduga kanan masiri onthoknasu phajakhida masi pabungna haiba yum masida lekhidre haiba nupi machadu soidana oiramgani mahangna gai ki isi oida leramlabadi aisi kayada faramgadaba asamna mathamoida yamna langtaknana yengru leiringai amaiba aduna ai hello so hello so adumna torokpa adutta candle paiduna ngorok ngongna thuklamba ningthejaraba nupi ado mamaya to ipat pasallakle masidagidi kiraba saktam amada sum onsallakada natana mahana parakliba candle ado angangi mangak am onthorakle madu ubada tangba asida leyadana ai ngasaidagi thiriba siri asida leyadana adumna hairamnaga mahak phukagulli aduga mahaki oi thangbada pairiba khaw adudagi ligi khaw adudi yauriba moida amadi sidurga tonaraba mayo mado maphullado khubam saithorei adama torokpaduta boboido mamita khara sangbadagi mamit thuptuna uisen khrei atuga mana mitkroi thuppe masigi mai basina tawri base asamna mathamoida khallaga mamitto biri nuithatuna mamit ado thuppa pharana ba yamna kana honari aduga machindasu oja maiba mit thuppe mit thokro oja maiba hai mit thuplabasu khangba tabani ai nami pangthokano haraga nang namdi tafu mulawna karigi panglaga lermibano mathong chada bangang haibasi adum taw haunabani khangu thawak lojabo khangba tabani acha ai ki mitang khadi kam tawni mitang khagana anu amubo upaga saisu suruka chatpa taredana adu lai khawwa du aingonda hangnedana hangibudubu natai chade da koibo as masigi maibasidi pura berage maibani hai asumna boboido mamit ado athupadu khangdul leidi somdana amaiba tangbana nupi masa law nang ngai ga wari sanabagi matam haibado yeroklei adumna koichen chenduna nang kanaroi law aigi imang asida leplo law adumna hairakpaduta amaiba tangbana koiselliba lang amuba tre aduki mapanda leplaga he amaiba karigino nahna ai mafam asidagi tanaba honariba mafamse aigi mafamni yum masida leramba yum masigi mipuna aida amata changaloi hoi namu taibang migi yumda asiba thawai mirial lakhoina leiba yadi nakhoigi nayumdi lairi bakta chakhigadobani karigino nakhoida taibang panbagi taibang madam asida lening libasibo nakhoigi lairi bakta nakhoidi khamnung lebakta leirugadabani ko chalo aina fajana hairingai sida nangi lambi pirabani yemutu haurei makha panga leiriba lambi asomda asum chakro aduga mathang thengnaragani ko makhoiga punna nahak chakro aina hariba sida nahak chalodaba tarabadi nahak chapham laitana koingaung naduna miran lamba oduna sahi cha kaya nahak laripak jobang ngamdana leigadoribani chalo adumna hanna harak labada amaiba tangbagi mamangda lebliba nupi macha ado wo khongna kaplakle aigi aningba pamba amatangdi haijahoge masitangdi yabiyo haiduna matamadu amaibaduna hayo kari wafam moirabano aina ngamba warabadi sodina yagani adumna hairakpaduta thawai minal olaba nupi macha aduna boboida munna jinglaga hairi ayase mathagi mapokta magi macha nupi oina pokhanbiyu aduga aina taibang panba sita tauge khanjaba thabok mayamase pangthok lamlaga punsi lomjagi adumna hairakpaduta amaiba tangbana kari nangi mathangi mapok asi asida leithiba miru khag asigi macha nupi oina pokjage haiba aduga nahakna taibang pana sita tauge khanba thabak lei haribasina mi hat kadoribaro natragana nangbu taibang phorpa matamta nipa asigi mama haibadi nangi nama magina nupi oigadoribadu loisange khalibaro nangna khalibadu karino hayune adumna hanglubadu amaiba tangbagi mangda lepliba nupi macha aduna adugumba amata nachadi ai imanabi kayaga no kheduna chaminaba amati hairang chamina lairang chimina no kheduna taibang kumai yawba pamjai
ꯃꯗꯨꯗꯪꯗꯤ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯈꯨꯔꯨꯝꯖꯔꯛꯂꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯦꯜꯂꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯃꯊꯪꯒꯤ ꯃꯄꯣꯛꯇꯤ ꯇꯁꯦꯡꯅ ꯂꯩꯇꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯃꯊꯪꯒꯤ ꯃꯄꯣꯛꯇꯨꯗ ꯅꯪ ꯑꯣꯏꯅ ꯁꯤꯟꯅꯕꯤꯔꯒꯦ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯆꯥ ꯑꯣꯏꯅ ꯅꯪ ꯄꯣꯛꯆꯔꯨ ꯑꯗꯨꯒ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯂꯥꯏꯔꯩꯕꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯕꯤꯔꯒꯦ ꯐꯔꯦ ꯐꯔꯦ ꯅꯍꯥꯛ ꯑꯩꯅ ꯄꯤꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯅꯍꯥꯛ ꯍꯟꯈ꯭ꯔꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯍꯟꯈ꯭ꯔꯤ ꯑꯗꯨꯒ ꯃꯥꯒ ꯂꯣꯏꯅꯅ ꯂꯩꯔꯝꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯗ ꯑꯃꯥꯏꯕ ꯇꯥꯡꯕꯅ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯁꯤꯔꯕ ꯖꯥꯠꯂꯁꯤꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯑꯩꯔꯣ ꯏꯕꯨꯡꯉꯣ ꯍꯥꯏꯁꯤꯕꯣ ꯑꯦ ꯅꯪ ꯅꯠꯇ꯭ꯔꯕꯗꯤ ꯁ꯭ꯋꯥꯏꯗ ꯏꯕꯨꯡꯉꯣ ꯀꯅꯥ ꯂꯩꯕꯒꯤꯅꯦ ꯑꯁ ꯉꯁꯥꯏꯗꯒꯤꯗꯤ ꯑꯣꯖꯥꯅ ꯏꯕꯨꯡꯉꯣ ꯑꯃꯨꯛ ꯍꯥꯏ ꯏꯕꯦꯝꯃ ꯑꯃꯨꯛ ꯍꯥꯏ ꯏꯆꯥꯅꯨꯄꯤ ꯑꯃꯨꯛ ꯍꯥꯏ ꯏꯁꯨ ꯑꯃꯨꯛ ꯍꯥꯏ ꯅꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯉꯥꯎꯕꯗꯧꯅ ꯁꯣꯟꯕꯗꯨꯗ ꯑꯩꯗꯤ ꯑꯗꯣꯝꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯣꯖꯥ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯍꯥꯏ ꯊꯕꯛ ꯂꯣꯏꯔꯦ ꯂꯥꯏ ꯇꯥꯏꯅꯕ ꯂꯣꯏꯔꯕꯅꯤꯅ ꯂꯩꯈꯥꯏ ꯇꯧꯔꯝꯂꯒꯅꯦ ꯑꯩꯈꯣꯏꯁꯨ ꯏꯃꯨꯡꯗ ꯇꯨꯝꯃꯅꯕ ꯇꯧꯔꯁꯤꯀꯣ ꯑꯦ ꯇꯝꯅꯔꯔꯣꯏꯗ꯭ꯔꯣ ꯑꯣꯖꯥ ꯀꯗꯥꯏꯗꯒꯤ ꯇꯝꯅꯕꯅꯣꯅꯦ ꯇꯝꯅꯅꯕ ꯃꯆꯥꯛ ꯃꯊꯨꯝ ꯄꯨꯝꯅꯃꯛꯇꯤ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯈ꯭ꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯒ ꯂꯩꯔꯤ ꯃꯗꯨꯅ ꯏꯃꯨꯡꯗ ꯇꯝꯕꯤꯔꯒꯦ ꯆꯪꯉꯁꯤ ꯂꯥꯎ ꯑꯩ ꯂꯩꯈꯥꯏ ꯇꯧꯕꯤꯔꯝꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯇꯥꯡꯕꯅ ꯂꯩꯈꯥꯏ ꯇꯧꯕꯤꯔꯤ ꯑꯁꯨꯝꯅ ꯂꯩꯈꯥꯏ ꯇꯧꯔꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯥꯏꯕ ꯇꯥꯡꯕ ꯑꯃꯗꯤ ꯕꯣꯕꯣꯏꯗꯣ ꯏꯃꯨꯡꯗ ꯆꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯅꯅꯕ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯇꯨꯅ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯅ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯏꯟꯖꯥꯡ ꯁꯦꯝꯕꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯑꯣꯖꯥꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯈꯤꯕꯗꯨꯕꯨ ꯀꯔꯤ ꯄꯥꯎ ꯑꯣꯏꯔꯕꯅꯣ ꯍꯥꯏ ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ ꯌꯨꯝ ꯑꯁꯤꯗ ꯇꯝꯅꯔꯝꯕ ꯇꯤꯟꯌꯦꯠ ꯂꯥꯌꯦꯠꯂꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯍꯜꯂꯩꯅ ꯃꯊꯪꯒꯤ ꯅꯪ ꯅꯨꯄꯤ ꯊꯤꯕ ꯀꯥꯟꯗ ꯄꯣꯛꯅꯔꯒꯅꯤꯀꯣ ꯑꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯣꯖꯥ ꯑꯩꯁꯤꯕꯨ ꯅꯨꯄꯤꯒ ꯊꯤꯔꯛꯈꯤꯔꯣ ꯚꯨꯠ ꯑꯁꯤꯗꯤ ꯅꯪꯕꯨ ꯅꯨꯄꯤ ꯊꯤꯔꯗꯤ ꯅꯨꯄꯥ ꯊꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯀꯔꯤ ꯃꯥꯏꯕꯅꯣ ꯁꯤꯅ ꯃꯁꯤꯗꯤ ꯉꯥꯎꯏꯗꯅ ꯅꯪꯕꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕ ꯀꯥꯟꯗ ꯏꯆꯥ ꯏꯁꯨꯒꯤ ꯀꯨꯝꯍꯩꯒ ꯑꯗꯨ ꯌꯦꯡꯅꯤꯡꯗꯕ꯭ꯔꯅꯦ ꯑꯣꯖꯥ ꯑꯗꯨꯒꯤꯗꯤ ꯁꯨꯝ ꯌꯦꯡꯅꯤꯡꯗꯗꯤ ꯀꯩꯅꯣꯗ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯅꯪꯒꯤ ꯅꯆꯥ ꯅꯤꯉꯣꯜ ꯑꯣꯏꯅ ꯄꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯌꯥꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕ ꯄꯣꯛꯂꯛꯄ ꯅꯆꯥꯅꯨꯄꯤꯗꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯒꯗꯕꯅꯤꯀꯣ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯒꯅꯨ ꯃꯗꯣ ꯑꯩꯃꯛꯅꯤ ꯈꯜꯂꯨꯀꯣ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯑꯣꯖꯥ ꯃꯥꯏꯕꯅꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯨꯅ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯤꯕꯨ ꯑꯣꯖꯥ ꯑꯄꯪꯕꯧ ꯃꯗꯣ ꯅꯪꯒꯨꯝꯕ ꯑꯄꯪꯕꯅ ꯈꯪꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯒꯗꯕꯅꯤ ꯐꯔꯦ ꯆꯥꯛꯇꯣ ꯂꯣꯏꯁꯜꯂꯣ ꯑꯩ ꯑꯁꯤꯗ ꯃꯄꯥꯟꯗ ꯊꯕꯛ ꯑꯃꯇꯪ ꯇꯧꯒꯦ ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯛꯎꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯇꯥꯡꯕꯗꯣ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯕꯣꯕꯣꯏ ꯑꯃꯗꯤ ꯇꯥꯡꯕ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯣ ꯊꯣꯡꯕ ꯊꯥꯛꯄ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯕꯣꯕꯣꯏꯗꯣ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯍꯧꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯗꯣ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯗꯨꯔꯕꯒꯤ ꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯉꯁꯤ ꯑꯁꯤꯃ ꯑꯍꯤꯡ ꯂꯦꯛꯂꯒ ꯀꯔꯤ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ ꯈꯜꯂꯗꯨꯅ ꯑꯃꯥꯏꯕꯗꯣ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯨꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕꯣꯕꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯑꯍꯤꯡ ꯑꯗꯨꯃ ꯃꯇꯣꯝꯇ ꯑꯍꯤꯡ ꯂꯦꯛꯈꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯆꯦꯛꯃꯨꯛ ꯐꯥꯎꯕ ꯂꯧꯔꯛꯈꯤꯗ꯭ꯔꯤ ꯍꯔꯥꯎꯕꯅ ꯉꯥꯎꯔꯕ ꯕꯣꯕꯣꯏ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯟꯅ ꯈꯣꯏꯔꯝꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯄꯤꯈꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯧ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯁꯤꯗꯒꯤꯗꯤ ꯕꯣꯕꯣꯏꯅ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯟꯖꯔꯝꯒꯦ ꯍꯥꯏꯗꯨꯅ ꯐꯖꯔꯕ ꯐꯨꯔꯤꯠ ꯐꯩꯖꯣꯝ ꯑꯃꯗꯤ ꯄꯨꯡꯌꯥꯠꯅꯆꯤꯡꯕ ꯀꯌా ꯑꯃ ꯂꯩꯕꯤꯗꯨꯅ ꯄꯤꯕꯤꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯕꯣꯏꯅ ꯄꯥꯝꯖꯕ ꯊꯕꯛ ꯑꯗꯨꯃꯛ ꯈꯨꯜ ꯑꯗꯨꯗ ꯇꯧꯈꯤ ꯑꯁꯨꯝꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯊꯕꯛ ꯐꯪꯕꯇ ꯅꯠꯇꯅ ꯆꯠꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯣꯏꯆꯠ ꯆꯠꯂꯝꯕ ꯃꯤꯔꯦꯝ ꯑꯣꯏꯔꯕ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯍꯟꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯂꯝꯕꯤꯗ ꯂꯣꯏꯅꯃꯛ ꯂꯝꯖꯤꯡꯕꯤꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ